मैम खुरमजरी दम यंगबिरबसी इम्पैक्ट न्यूज नि मन हुनगी थरमदा केटरमेम प्रेम चाना मैम जाम नोक्सरी ngasi khana dori matang ase ngasi asi yaushangi ini chanba numini aduga ngrang dagi horga haibadi yausang hobo numit dagi horga ngasi phawbuda koi gi manipur gi tungan tungan mafam singda leiba club amadi tungan tungan ma lupsing ngasinduna yausang sports festival park sana pangthonari adubu haiba yausang sports festival sana kona bagi thorom kya asina Manipur ki sana kona bagi lamda kayamuk yamna masina mateng pangle bagi masina horokadaba naharol singda sana kona bagi wakhalonda kayamuk yamna afaba itil pide bagi haiba hiramasi matangda manung huna kana ba akogi studio lengsin biribasi ahan muda agi hek yeta phanbiribasi international swimmer oibiriba oza ti thawbani oza bo hamtra ma usari aduga mathanga lengsin biribasina athletic association of manipur gi president oibiriba oza ajitni oza putam oksari aduga mathanga lengsin biribasina sports की रिसर्च स्कॉलर बिरीबा ओजा याफबनी ओजा फुसराम ओक्सरी आई अहान बो फम से ओजा थौदान लाक्सगे जो कि यावसंग से मरुइना यावसंग कुमै ना मयाम ना हाना अबे दैना बा अदगी थाबल चोंग मकोट पसिकुम मयाम से दगी थाबल चोंग बदि दम स्टिल दम एग्जिस्ट औरे हेबे अदुगा स्पोर्ट्स साना खोनबगी कुमै सी मसी होजिक से ओकगी समना पल्लबदा ओकगी अतोप क्लब खरा हेबे तारे खोना खरा खना याब क्लब खरादी सही सी यामना हाइबदी यामना कुइने पांथोरपगी ममी चावना तारी यामने रेगुलर ओइना हाइबे तारे अदुगा अनो अनो क्लब ऑर्गेनाइजेशन में आमसु हाइबे स्पोर्ट्स फेस्टिवल से पांथोकलगा कोई हरोकलेब नारो सिंग सिदा साना कोटनबगी इवेंट में आम हापचलगा मखोइदा सानाबगी मोहावमा सानाबसी करिनो हाइब खंगन बिगी याबगी तंजा अमदि लेरि अदुना मसिना कोई हरोकलिबा कोई नारो सिंग ना हायंगी तुंगदा मखोइगी फ्यूचर अमा सेव तोरपो मतमदा एज अ प्लेयर अमोइना एज अ हेल्दी कोई youth amoina mating pangyana khanbibra masina kari kari thodang lowi haibado ha mathan biroja masi agi motta koi club kharadi koi brahmapur na ba maswaida moidi chahi yam ngalingadi koi na ngang de anu khangjare do giban ai isana lejer club tumok koi top youth club si 30 seconds tang sudang ai smaina ado lekai lekai da ayamana chahi kuntra nifu chahi kuntra nifu si sure ai ni yengjabada de koi lekai da mak tobu si sum haijaragadi lampak sida koi tobu ya ba football si mitra mathena sana re field da the football do koi field do phangdabni na mi manga gumba gi taru gumba gi five side man taru tawi aduga koi ayamana recreation game one ayam tong le ai tong le se koi chapu thu gai bi gumba koi sman blind hit lo re de in out game kind of mana koi international sports bi leitaba sum recreation gi matam mangang hing len bi cha thok ta na ba abe tai ba khopa chatana ba kosa chatana paisa ni ba khopa dum me tawduna ba sum phajal laga ngang ji sana boina taw mada koi gi club sida ina angang sing khara tawraga koi gi sai gi angang lob gi sports gi pattern sida koi gi tawbi aba koi meter tara sida koi 6 times excellent ba certain run kai le he jari ba adegi standing ball for sorry standing broad jump adegi pham ga ball lang ba sumaina adegi flying start kain to yam lay test si dum marok to hapsala dum test to da angang jing afaba ogeda angang si dum khang ya jari ba adegi afaba angang orgadi ma je amabu oro broad jump oro amabu oro high jump oro nung lango ta lang ma je dum position de pass ke ta ta ne aduman angang ji khara khangkal laga mu tonga na ga koina ga tawraga angang ji hariba test me khara tawraga ma kari chana ga da game ji tawraga tawda india gi medal ga phangno ji thabak phangi ba khoi le kai ma angang khara dum yaw re jari aduna yaksang sports si ai mapan fresh cycle mapan da lebe manab sing daga ai koi instead of holy sida koi abe taina rang taina coloring taina ko tawi mota koi di it's and everywhere in manipur sports oina tawi yaksang ji maming gi oina just tawra mo the remaining 4-5 days koi sports tawraga angang jing ji talent han tawraga angang jing ji kari kari masana chana ga de khona ga de gen tawra si bu thoi video bo mo da thai man tawra es noi manipur na farisi sina ni aina hai simak singa singa na de na tre from the last 40-50 years manipur da tawra bani si aduna angang jing da phaba dum koina choose to bi rai na ngami si kana da din na te adu phil lei ta ba jaga yaw da ba na te adu ji mo ni lampak masim da that la khola ga taw dum yaw adu zu ai gi mo da sum international arena yaw ngam ba ya ba discipline gum lei na dum da khallaga recreation khara su hapa so ba ayam na international arena yobung amba discipline lom doina tahonningi ai mot ai suggestion oi ai haja no ai hebdi asigum boy oksang kumai oksang sports festival asi legi thoki ba sana roi sing hoje
ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯥꯒꯤ ꯂꯩꯀꯥꯏꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯌꯣꯜ ꯆꯨꯝꯕꯤꯔꯒ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯃꯗ ꯄꯨꯕꯤꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯁ꯭ꯄꯣꯔꯠꯁ ꯑꯁꯤꯅ ꯍꯌꯦꯡ ꯇꯨꯡꯒꯤ ꯍꯥꯏꯕꯗꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯇꯨꯡꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯄꯗꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯃꯐꯝꯗꯨꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯑꯖꯤꯠꯇ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯊꯧꯕꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯔꯤꯀ꯭ꯔꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟꯠꯀꯨꯝꯕꯁꯦ ꯃꯌꯥꯝ ꯑꯃ ꯍꯥꯟꯅ ꯌꯥꯎꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯣꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ 100 ꯃꯤꯇꯔ ꯑꯣꯏꯔꯣ ꯑꯗꯒꯤ ꯐꯨꯠꯕꯣꯜ ꯑꯣꯏꯔꯣ ꯑꯦꯅꯤ ꯑꯦꯊꯂꯦꯇꯤꯛꯀꯤ ꯏꯚꯦꯟꯠꯁ ꯑꯣꯏꯔꯣ ꯁꯣꯔꯠ ꯄꯨꯠ ꯑꯣꯏꯔꯣ ꯂꯣꯡ ꯖꯝ ꯑꯣꯏꯔꯣ ꯃꯁꯤ ꯌꯥꯝꯅ ꯍꯥꯞꯆꯤꯟꯅꯔꯛꯑꯦ ꯑꯗꯣ ꯃꯁꯤ ꯍꯥꯞꯆꯤꯟꯅꯔꯛꯄꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯨꯗ ꯁꯨꯝ ꯄꯥꯡꯊꯣꯛꯑꯒꯁꯨ ꯑꯉꯥꯡꯁꯦ ꯑꯐꯕꯁꯤꯡ ꯌꯥꯝ ꯌꯥꯎꯔꯒꯁꯨ ꯃꯁꯤꯗꯩꯁꯤꯗ ꯂꯩꯀꯥꯏꯗꯨꯅ ꯑꯃꯨꯛ ꯃꯥꯁꯦ ꯌꯣꯛꯈꯠꯄꯤꯕ ꯃꯥꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯌꯣꯜ ꯆꯣꯡꯍꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯠꯅꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏ ꯈꯔ ꯈꯛ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔ ꯈꯛꯇꯃꯛ ꯎꯏ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯃꯁꯤꯒꯤ ꯀꯨꯝꯍꯩꯁꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕꯗꯧ ꯇꯧꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯕꯣꯗꯤꯁꯤꯡꯁꯤꯅ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯃꯅꯨꯡ ꯑꯁꯤꯗ ꯇ꯭ꯔꯥꯏꯌꯦꯜꯒꯨꯝꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯈꯔ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯂꯝꯄꯥꯛꯀꯁꯦ ꯐꯖꯅ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯠꯄꯤꯔꯒ ꯃꯦꯝꯕꯔ ꯑꯃꯗ ꯑꯣꯏꯔꯣ ꯑꯅꯤꯗ ꯑꯣꯏꯔꯣ ꯊꯥꯕꯤꯔꯒ ꯑꯁꯤꯒꯨꯝꯕ ꯒꯦꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯦ ꯃꯈꯣꯏꯁꯤꯡꯁꯦ ꯈꯪꯒꯠꯄ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩꯔꯒꯗꯤ ꯃꯁꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦꯅꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯔꯣ ꯁꯥꯏ ꯑꯣꯏꯁꯅꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯁꯅꯨ ꯇ꯭ꯔꯥꯏꯌꯦꯜ ꯑꯗꯨꯝ ꯇꯧꯋꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯐꯕ ꯑꯉꯥꯡꯁꯤ ꯂꯧꯔ ꯊꯝꯅꯕ ꯍꯥꯏꯗꯅ ꯃꯁꯤ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕꯁꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯝ ꯆꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯇꯝ ꯅꯠꯇꯕ꯭ꯔꯥ ꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯗꯨꯅ ꯃꯁꯤꯒꯤ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯑꯉꯥꯡꯁꯤꯡꯁꯤ ꯌꯦꯡꯉꯒ ꯁꯤ ꯃꯔꯤ ꯐꯒꯅꯤ ꯑꯗꯨꯒ ꯃꯥꯏ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯒ ꯂꯩꯀꯥꯏꯗꯨꯒ ꯋꯥꯔꯤꯒ ꯁꯥꯔꯒ ꯃꯈꯣꯏꯁꯤꯡꯁꯨ ꯑꯃꯨꯛ ꯄꯣꯔꯒ ꯁꯦꯝꯕꯤꯕꯒꯤ ꯁꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯣꯖꯥ ꯑꯝꯇ ꯊꯝꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯣꯂꯤꯝꯄꯤꯛꯀꯤ ꯅꯠꯇ꯭ꯔꯒ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁꯀꯤ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯆꯟꯕ ꯀꯣ ꯑꯦꯊꯂꯦꯇꯤꯛꯀꯤ ꯑꯌꯥꯝꯕ ꯌꯥꯎꯔꯦꯀꯣ ꯑꯌꯥꯝꯕ ꯂꯝꯖꯦꯟ ꯑꯁꯥꯡꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯇꯧꯅꯩꯁꯦ ꯂꯝꯖꯦꯟ ꯃꯇꯦꯛ ꯑꯗꯒꯤ ꯅꯨꯡ ꯂꯪꯕ ꯂꯣꯡꯖꯝ ꯆꯣꯡꯕ ꯑꯁꯤ ꯈꯔ ꯌꯥꯎꯋꯦ ꯌꯥꯝ ꯂꯨꯕ ꯍꯦꯃꯔꯒꯨꯝꯕꯗꯤ ꯌꯥꯎꯗꯦꯀꯣ ꯑꯗꯨ ꯃꯁꯤꯒꯨꯝꯕ ꯑꯣꯂꯤꯝꯄꯤꯛꯀꯤ ꯗꯤꯁꯤꯄ꯭ꯂꯤꯟꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯤꯗꯤ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯤꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤ ꯊꯥꯕ ꯉꯝꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯇꯦꯂꯦꯟꯠ ꯂꯩꯕ ꯑꯉꯥꯡ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯁꯨ ꯄꯥꯎ ꯄꯤꯕ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯐꯕ ꯈꯔ ꯌꯥꯎꯏ ꯑꯝꯇꯪ ꯌꯦꯡꯕꯤꯕ ꯌꯥꯎꯕꯤꯔꯗꯤ ꯌꯦꯡꯕ ꯂꯥꯛꯄꯤꯔꯗꯤ ꯅꯨꯡꯉꯥꯏꯖꯅꯤ ꯀꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯨ ꯌꯥꯝ ꯐꯖꯔꯗꯤ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯅ ꯀꯣ ꯑꯉꯥꯡ ꯑꯃꯅ ꯂꯣꯡꯒꯝ ꯆꯣꯡꯕꯅꯦ ꯂꯣꯡꯒꯝ ꯆꯣꯡꯕꯗ ꯑꯉꯥꯡ ꯁ꯭ꯀꯨꯜꯒꯤ ꯖꯨꯅꯤꯌꯔ ꯑꯉꯥꯡ ꯑꯃꯅ ꯐꯨꯠ 18 ꯌꯧꯔꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯔꯤꯄꯣꯔꯠ ꯇꯧ ꯌꯥꯏꯅ ꯑꯉꯥꯡ ꯐꯨꯠ 18 ꯌꯧꯕ ꯑꯃ ꯌꯥꯎꯔꯦ ꯑꯍꯟꯐꯥꯎ ꯌꯧꯍꯟꯗ꯭ꯔꯦ ꯀꯣ ꯑꯗꯨꯒꯨꯝꯕꯗ ꯇꯦꯂꯦꯟꯠꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯊꯂꯦꯇꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯕꯣꯗꯤ ꯑꯣꯏꯁꯅꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯅꯣꯇꯤꯁ ꯊꯣꯛꯄꯤꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯂꯩ ꯍꯥꯏꯕꯗꯤ ꯀ꯭ꯂꯕꯁꯤꯡꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯏꯚꯦꯟꯠꯁꯤꯡ ꯑꯁꯤꯗ ꯁꯤꯒꯤ ꯄꯣꯏꯟꯠꯁꯦ ꯁꯤ ꯌꯧꯔꯕ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯍꯦꯜꯂꯕ ꯑꯣꯏꯇꯥꯔꯗꯤ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯄꯥꯏꯈꯠꯄꯗ ꯀꯔꯤ ꯀꯔꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯂꯩ ꯌꯥꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯦꯊꯂꯦꯇꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯖꯔꯅꯤ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯍꯥꯟꯅ ꯄꯥꯎ ꯄꯤꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯁꯤꯒꯤ ꯁ꯭ꯇꯦꯟꯗꯔꯠꯁꯤ ꯌꯧꯔꯗꯤ ꯈꯔ ꯇꯥꯛꯄꯤꯔꯣ ꯍꯥꯏꯗꯤ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯏꯐꯤꯁꯤꯌꯦꯟꯁꯤ ꯇꯦꯁ ꯍꯥꯏꯅ ꯑꯃ ꯑꯣꯖꯥ ꯀꯩꯅꯣꯒꯤ ꯊꯧꯕꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯇꯧꯋꯦ ꯑꯗꯨ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤꯅꯤ ꯇꯦꯁꯁꯤꯗ ꯈꯔ ꯂꯧꯋꯦ 100 ꯃꯤꯇꯔꯁꯤ ꯑꯉꯥꯡ ꯑꯟꯗꯔ 16ꯅ ꯀꯩꯅꯣꯗ ꯀꯔꯤ ꯁꯦꯀꯦꯟ 12ꯗ ꯆꯦꯟꯕ ꯂꯣꯡꯖꯝꯅ ꯐꯨꯠ 50 ꯌꯧꯕ ꯑꯗꯒꯤ ꯀꯩꯅꯣꯅ 800 ꯃꯤꯇꯔꯅ 2 minutes 30 ꯌꯧꯕ ꯀꯥꯏꯅ ꯂꯩꯌꯦꯀꯣ ꯑꯗꯨꯒꯤ ꯁ꯭ꯇꯦꯟꯗꯔꯗꯣ ꯌꯧꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯊꯧꯕ ꯍꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯥꯏꯖꯕ ꯅꯠꯇ꯭ꯔꯒ ꯄꯥꯎ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯃꯤꯁꯨ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯇꯧꯔꯒ ꯃꯈꯣꯏꯗꯤ ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯣꯏꯒꯤ ꯑꯦꯊꯂꯦꯇꯤꯛꯀꯤ ꯀꯩꯅꯣ ꯇꯧꯔꯤ ꯀꯣꯆꯤꯡ ꯑꯥꯔꯠꯁ ꯀꯩꯅꯣ ꯀꯣꯆꯤꯡ ꯇꯧꯔꯤ ꯑꯥꯔꯠꯁꯤꯁꯦ ꯑꯗꯨꯒꯤ ꯀꯣꯆꯤꯡꯗ ꯑꯗꯨꯝ ꯌꯥꯎꯍꯟꯕꯤꯕ ꯑꯗꯨꯒ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯅꯠꯇ꯭ꯔꯒ ꯏꯕꯨꯡꯉꯣꯍꯣꯏ ꯂꯩꯀꯥꯏꯗ ꯑꯗꯨꯃꯥꯏꯅ ꯑꯐꯕ ꯑꯉꯥꯡ ꯌꯥꯎꯕꯗꯣ ꯑꯐꯕ ꯑꯉꯥꯡ ꯌꯥꯎꯔꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯅꯤ ꯀꯩꯅꯣ ꯐꯣꯂꯣ ꯑꯞ ꯑꯦꯛꯁꯟꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯍꯦꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯝꯕꯤꯍꯧꯗ꯭ꯔꯗꯤ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯇꯧꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗꯕꯨꯗꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯇꯥꯕ ꯌꯥꯏꯀꯣ ꯁ꯭ꯇꯦꯟꯗꯔꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯧꯕꯗꯤ ꯈꯔ ꯍꯥꯏꯐꯦꯠ ꯌꯥꯝ ꯋꯥꯔꯅꯤ ꯃꯤꯅ ꯌꯥꯝ ꯆꯥꯎꯈꯠꯄ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯆꯣꯄ꯭ꯔꯥ ꯑꯉꯥꯡ ꯑꯃ ꯀꯣ ꯖꯕꯂꯤꯟꯁꯦ
마 에시안 챔피언이 커먼웰기 아주 마이 only 오자am 그냥 참여봐 오자도 존 호이고 월다 미터 참 랑바 ngam바 햄버세 존 호 마통더니 월다 아이 풋더디 셔홈지 마 거에 인디아고 미나 마이 오자이 참여 거 아르가 뭐 어흥 뭐 땅비 말에 아르가 뭐 스테이지로 네나 아고주 그지 아고기 레카이드 떨바 안간게 탁 떨가 같은 아고디 하이바 헨바 스포츠 디파트먼트 미 아마다 타진거나 안간이 파고 있고 말에 ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯂꯩꯀꯥꯏꯁꯤꯡ ꯃꯥꯒꯤ ꯏꯃꯨꯡꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯈꯪꯒꯠꯄꯤꯔꯒ ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯇꯥꯟꯅꯕꯤꯔꯒ ꯃꯈꯣꯏꯕꯨ ꯁꯦꯝꯍꯧꯔꯒꯗꯤ ꯇꯨꯡꯗ ꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯊꯧꯕ ꯑꯁꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯅꯦꯂꯤꯁ ꯑꯣꯏꯅ ꯌꯥꯎꯕꯤꯔꯤꯕ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯋꯤꯃꯔ ꯑꯣꯏꯅ ꯌꯥꯎꯖꯕꯅꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯊꯧꯄꯨꯐꯝ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯦ ꯑꯣꯖꯥ ꯑꯩꯅ ꯃꯊꯪ ꯂꯥꯛꯆꯅꯤꯡꯕꯁꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯤꯡ ꯑꯗꯨꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯁꯤꯡꯅꯗꯤ ꯃꯈꯣꯏꯅ ꯆꯦꯜꯂꯤꯕ ꯃꯈꯣꯏꯅ ꯆꯣꯡꯉꯤꯕ ꯁ꯭ꯄꯤꯠꯁꯦ ꯁꯤꯃꯗꯤ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤ ꯌꯧꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯑꯦꯅꯤ ꯂꯩꯉꯥꯛ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯦꯊꯂꯦꯇꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯏꯔꯒꯁꯨ ꯃꯁꯤꯗ ꯍꯥꯟꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯄꯤꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩ ꯀꯥꯏꯗꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯃꯇꯨꯡꯗꯁꯨ ꯇꯧꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯗꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯚꯦꯟꯠ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯂꯤ ꯍꯥꯏꯔꯤꯕ ꯏꯚꯦꯟꯠꯁꯤꯡ ꯑꯁꯤꯗ ꯃꯁꯛ ꯊꯣꯡꯅ ꯁꯥꯟꯅꯔꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯀꯔꯝꯕ ꯂꯦꯚꯦꯜ ꯌꯧꯔꯦ ꯃꯈꯣꯏꯁꯤ ꯀꯔꯝꯕ ꯂꯦꯚꯦꯜꯗ ꯆꯦꯟꯕ ꯉꯝꯃꯦ ꯃꯈꯣꯏꯗ ꯀꯔꯝꯕ ꯁ꯭ꯄꯤꯠ ꯌꯥꯎꯔꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯣꯗꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯂꯩꯉꯥꯛꯅ ꯃꯈꯥ ꯇꯥꯔꯛꯄꯁꯤꯡꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯡꯗꯒꯤ ꯑꯁꯤꯒꯨꯝꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤ ꯂꯩꯔꯒꯗꯤ ꯈꯪꯒꯠꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯇ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯌꯥꯏꯐꯕꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜꯁꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯏ ꯂꯝꯄꯥꯛ ꯃꯌꯥꯝ ꯂꯩꯕꯁꯨ ꯌꯥꯎꯏ ꯁ꯭ꯄꯦꯁ ꯁꯨꯡꯂꯩ ꯂꯩꯇꯕꯁꯨ ꯌꯥꯎꯏ ꯂꯝꯕꯤ ꯊꯤꯡꯅ ꯇꯧꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯔꯛꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤ ꯁꯥꯟꯅꯕꯒꯤ ꯄꯨꯁꯟꯕꯁꯦ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯃꯈꯣꯏꯒꯤ ꯃꯦꯟꯇꯦꯜ ꯀꯔꯤ ꯑꯁꯣꯏꯕ ꯂꯥꯛꯄ ꯌꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯟꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯑꯣꯏꯕ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜꯅ ꯁꯤꯜꯂꯒꯁꯨ ꯃꯤꯅ ꯇꯧꯅꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯤꯟꯖꯤꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯝꯕꯤ ꯁꯣꯔꯣꯛ ꯊꯠꯆꯜꯂꯛꯄ ꯑꯗꯒꯤ ꯃꯈꯣꯏꯅ ꯆꯦꯜꯂꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯀꯣꯏꯂꯥꯁꯇ ꯁꯦꯟꯗꯟ ꯇꯣꯡꯗꯅ ꯍꯦꯛ ꯆꯠꯍꯟꯕꯒꯨꯝꯕ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯑꯉꯥꯡꯒꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯃꯈꯣꯏꯒꯤ ꯃꯦꯟꯇꯦꯜꯗꯨꯗꯗꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤꯚ ꯑꯃ ꯆꯠꯄ ꯌꯥꯕꯒꯤ ꯃꯃꯤꯁꯦ ꯌꯥꯝ ꯆꯥꯎꯅ ꯇꯥꯏ ꯃꯁꯤ ꯃꯇꯥꯡ ꯀꯩ ꯊꯝꯕꯤꯅꯤꯡꯉꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯐꯥꯔꯁꯇ ꯌꯥꯎꯁꯪꯁꯦ ꯌꯥꯝ ꯌꯦꯡꯕ ꯑꯃ ꯆꯪꯉꯦ ꯌꯥꯎꯁꯪꯁꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ 5ꯅꯤ ꯇꯧꯔꯤꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯇꯧꯕ ꯍꯥꯏꯁꯦ ꯌꯥꯝ ꯁꯥꯡꯕ ꯃꯇꯝꯅꯦ ꯑꯁꯤꯗ ꯇꯧꯔꯤꯁꯦ ꯌꯥꯎꯁꯪꯁꯤꯗ ꯑꯍꯥꯟꯕ ꯂꯩꯔꯝꯕ ꯇ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜꯅꯤꯅ ꯐꯦꯁꯇꯤꯚꯦꯜꯗ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯦ ꯂꯥꯛꯈ꯭ꯔꯤꯅꯦ ꯑꯗꯨ ꯂꯥꯛꯄꯁꯤꯗ ꯀꯩꯒꯤ ꯂꯥꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯑꯀꯥꯏꯕ ꯃꯈꯣꯏꯒꯤ ꯇꯣꯈꯥꯏꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯎꯁꯪꯒꯤ ꯁꯛꯂꯣꯟꯁꯤ ꯍꯣꯡꯉꯛꯑꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯌꯨꯠ ꯃꯌꯥꯝꯁꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯦꯕ ꯇꯧꯅꯔꯤꯁꯦ ꯁꯤꯒꯤ ꯄꯣꯏꯟꯁꯤꯗ ꯁꯤꯒꯤꯗꯩ ꯊꯩꯗꯣꯛꯅꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯂꯥꯛꯅꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯃꯨꯚꯃꯦꯟ ꯑꯃ ꯂꯥꯛꯅꯕ ꯍꯣꯠꯅꯕꯅꯦꯕ ꯑꯗ ꯂꯨꯔꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯌꯨꯠ ꯃꯌꯥꯝꯁꯤꯗ ꯃꯣꯏꯒꯤ ꯃꯨꯠꯁꯦ ꯑꯃ ꯊꯤꯕ ꯑꯃ ꯆꯪꯉꯦꯕ ꯃꯨꯠꯁꯦ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯨꯠꯇ ꯂꯩꯔꯤꯕ꯭ꯔꯥ ꯑꯣꯔ ꯉꯁꯥꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯨꯠꯇ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃ ꯌꯦꯡꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯕꯨ ꯌꯦꯁ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯒꯤ ꯑꯉꯥꯡꯁꯤꯡꯗꯗꯤ ꯏꯃꯦꯖꯄꯨꯗꯤ ꯌꯥꯝ ꯐꯖꯅ ꯇꯥꯏꯌꯦꯕ ꯍꯧꯖꯤꯛ ꯍꯪꯕꯤꯔꯤꯕ ꯀꯣꯏꯁꯟꯗꯨꯗ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯌꯨꯠꯁꯤꯡꯒꯤ ꯃꯨꯠꯁꯤꯅ ꯀꯣ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯂꯣꯝꯗ ꯁꯨꯝ ꯆꯠ ꯂꯩꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯐꯠꯂꯤ ꯃꯌꯥꯝꯗꯨꯁꯨ ꯁꯥꯟꯅꯔꯤ ꯈꯣꯠꯂꯤ ꯃꯌꯥꯝꯗꯨꯁꯨ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯗ ꯑꯦꯖꯒꯤ ꯆꯍꯤ ꯁꯨꯝ ꯏꯟꯀ꯭ꯔꯤꯖ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯈꯤꯅꯦꯕ ꯆꯪ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯁ꯭ꯄꯣꯔꯠ ꯃꯨꯚꯃꯦꯟꯁꯦ ꯌꯥꯝꯅ ꯁꯣꯏꯊꯔꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯇꯕꯁꯨ ꯅꯠꯇꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯑꯉꯥꯡꯁꯤꯡꯁꯦ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯦ ꯅꯠꯇꯅ ꯃꯣꯏꯒꯤ ꯒꯦꯗꯔꯤꯡ ꯇꯧꯐꯝ ꯃꯣꯏꯒꯤ ꯇꯤꯝ ꯁ꯭ꯄꯤꯔꯤꯠ ꯁꯦꯝꯕ ꯇꯤꯝ ꯒꯦꯝ ꯁꯦꯝꯕ ꯑꯗꯒꯤ ꯁ꯭ꯄꯣꯔꯠꯁ ꯋꯥꯠ ꯏꯁ ꯁ꯭ꯄꯣꯔꯠꯁ ꯈꯪꯕꯁꯦ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯦ ꯅꯠꯇꯅ ꯂꯩꯇꯦꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗꯤ ꯄꯨꯔꯥ ꯏꯖꯨꯀꯦꯁꯟ ꯑꯦꯟ ꯗꯤꯁ ꯋꯥꯟ ꯋꯥꯠꯁꯦ ꯁ꯭ꯄꯣꯔꯠꯁꯀꯁꯦ ꯄꯨꯔꯥ ꯕꯥꯏꯐꯤꯀꯦꯠ ꯇꯧꯔ ꯊꯝꯈ꯭ꯔꯕꯅꯦꯕ ꯑꯗꯒꯤ ꯄꯦꯔꯦꯟꯁꯤꯡꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯁꯨ ꯁꯣꯝꯗꯗꯤ ꯆꯪꯕ ꯌꯥꯔꯣꯏ ꯁꯣꯝꯗ ꯆꯪꯉꯨꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯤ ꯃꯔꯝꯗꯤ ꯑꯋꯥꯕꯅꯤ ꯍꯥꯏꯕꯅꯦꯕ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯒꯤ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔ ꯑꯃ ꯑꯣꯏꯅ ꯃꯁꯤꯁꯤ ꯑꯅꯤꯁꯤ ꯇꯨꯅ ꯆꯠꯃꯤꯟꯅꯒꯅꯤꯅ ꯑꯩꯗꯤ ꯂꯧꯖꯩꯕ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯐꯤꯖꯤꯀꯦꯜ ꯐꯤꯠ ꯑꯣꯏꯔꯒ ꯃꯦꯟꯇꯦꯜꯂꯤ ꯐꯤꯠ ꯑꯣꯏꯗ꯭ꯔꯒꯗꯤ ꯄ꯭ꯂꯦꯌꯔ ꯑꯣꯏꯕ ꯌꯥꯔꯣꯏꯕ ꯁꯦꯝ ꯊꯤꯡ ꯁꯣꯝꯗ ꯑꯃꯨꯛ ꯏꯖꯨꯀꯦꯁꯟ ꯑꯃꯨꯛ ꯑꯩ ꯂꯥꯏꯔꯤꯛ ꯐꯅꯌꯥꯝ ꯍꯩꯅ ꯍꯛꯆꯥꯡ ꯐꯠꯇ꯭ꯔꯒꯗꯤ ꯂꯥꯏꯔꯤꯛ ꯍꯩꯔꯨꯕ ꯀꯩ ꯀꯥꯟꯅꯩ ꯇꯣ ꯑꯅꯤꯁꯤ ꯆꯠꯃꯤꯟꯅꯒꯗꯧꯅꯦꯕ ꯑꯗꯣ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯅꯗꯤ ꯏꯊꯤꯜ ꯑꯃꯗꯤ ꯄꯤꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯁ꯭ꯄꯣꯔꯠꯁꯤ ꯁꯤꯅꯦꯅ ꯁꯛꯇꯥꯛꯏꯕ ꯑꯗꯨꯗ ꯂꯨꯔꯤꯗꯤ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯦꯟꯕꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯍꯧꯈ꯭ꯔꯒ ꯂꯣꯏꯔꯦꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯎꯔꯛꯄꯁꯦ ꯁꯤꯗꯤ ꯌꯥꯝ ꯐꯠꯇꯦꯕ ꯐꯠꯇꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯂꯣꯝꯗ ꯌꯥꯝ ꯆꯪꯁꯤꯟꯕꯁꯦ ꯁꯤꯅ ꯉꯁꯥꯏꯒꯤ ꯁ꯭ꯄꯣꯔꯠꯀꯤ ꯁ꯭ꯄꯤꯔꯤꯠ ꯂꯩꯔꯤꯕ ꯑꯉꯥꯡ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯤ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨꯝ
ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯃꯥ ꯃꯄꯥꯁꯤꯅ ꯑꯣꯄꯟꯂꯤ ꯊꯥꯗꯣꯏꯅꯦꯕ ꯁꯥꯟꯅꯔꯨꯆꯣꯅ ꯁꯥꯟꯅꯔ ꯃꯣꯏꯒꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗꯅꯦꯕ ꯃꯣꯏꯅ ꯁꯥꯟꯅꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯑꯩ ꯄꯟꯊꯨꯡꯁꯤ ꯐꯪꯗꯦ ꯄ꯭ꯔꯥꯏꯖ ꯑꯃ ꯂꯧꯗꯦ ꯑꯗꯩ ꯁ꯭ꯄꯣꯔꯠꯁꯀꯤ ꯁ꯭ꯄꯤꯔꯤꯠꯁꯤ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯒꯤ ꯑꯉꯥꯡꯁꯤꯡꯗ ꯇꯧꯕꯗꯣ ꯉꯁꯥꯏꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯃꯨꯠꯁꯤꯅ ꯍꯦꯟꯅ ꯋꯥꯡꯅ ꯆꯠꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯉꯁꯥꯏ ꯁ꯭ꯄꯣꯔꯠ ꯁ꯭ꯄꯤꯔꯤꯠꯇꯣ ꯑꯗꯨꯗꯩ ꯈꯤꯇꯪ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯥꯏꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯦꯄ꯭ꯔꯦꯟꯁꯟꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯦ ꯂꯣꯏꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯂꯣꯏꯈ꯭ꯔꯦ ꯈꯜꯂꯁꯤ ꯃꯊꯪ ꯆꯍꯤ ꯑꯃꯨꯛ ꯉꯥꯏꯗꯣꯔꯤꯕ꯭ꯔꯥꯕ ꯀꯣꯏꯁꯟꯁꯦ ꯑꯗꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯒꯦꯞ ꯑꯃ ꯊꯝꯕ ꯄꯤ ꯆꯠ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠ ꯃꯨꯞꯃꯦꯟꯒꯤ ꯄꯣꯠꯁꯤꯗ ꯈꯤꯇꯪ ꯁꯣꯏꯗꯕꯗꯤ ꯂꯥꯛꯀꯗꯧꯕꯗꯤ ꯑꯦꯄ꯭ꯔꯦꯟꯁꯟꯁꯦ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯒꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦꯅ ꯍꯧꯖꯤꯛꯇꯒꯤ ꯂꯩꯀꯥꯏꯁꯤꯡꯁꯤꯅ ꯇꯦꯂꯦꯟ ꯍꯟ ꯇꯧꯕꯁꯤꯗ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯇꯦꯂꯦꯟ ꯌꯥꯝ ꯂꯩꯕ ꯑꯉꯥꯡ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕꯁꯦ ꯍꯟ ꯇꯧꯕꯤꯔꯒ ꯃꯥꯒꯤ ꯁꯦꯝꯕ ꯌꯥꯕ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯁꯦ ꯁꯤꯗꯩ ꯑꯗꯨꯝ ꯌꯥꯠꯄ ꯑꯗꯨꯝ ꯌꯥꯒꯅꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅ ꯍꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯃꯣꯏꯅ ꯙꯣꯟ ꯊꯤꯟꯗꯅ ꯂꯝꯕꯤ ꯆꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁ ꯄꯥꯠ ꯆꯠꯇꯅ ꯄꯩꯁꯥ ꯊꯥꯗꯗꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩꯌꯦꯕ ꯍꯣꯠꯅꯔꯤꯁꯦ ꯃꯥꯒꯤ ꯃꯦꯟ ꯃꯣꯇꯣꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯍꯪꯕ ꯑꯃ ꯆꯪꯉꯤꯕ ꯃꯦꯟ ꯃꯣꯇꯣꯁꯤ ꯁ꯭ꯄꯣꯔꯠ ꯏꯟꯀꯔꯦꯖꯃꯦꯟ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯑꯣꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯅꯨꯃꯤꯠ ꯃꯉꯥꯅꯤꯁꯤꯒꯤ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯀꯩ ꯍꯥꯏꯅꯤ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯍꯪꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯁ꯭ꯄꯣꯔꯠꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯣꯏꯅ ꯇꯧꯋꯦ ꯇꯧꯕꯁꯤꯗ ꯐꯥꯔꯁꯇ ꯁ꯭ꯄꯣꯔꯠ ꯁꯦꯝꯒꯠꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯒꯦꯝꯁꯦ ꯃꯁꯤ ꯍꯥꯟꯅ ꯍꯧꯍꯟꯖꯅꯤꯡꯉꯦꯕ ꯄꯋꯥꯔ ꯒꯦꯝ ꯂꯥꯏꯛ ꯍꯣꯀꯤ ꯈꯪꯗꯦ ꯐꯨꯠꯕꯣꯜ ꯈꯪꯗꯦ ꯑꯦꯊꯂꯦꯇꯤꯛꯁ ꯈꯪꯗꯦ ꯑꯐꯕ ꯂꯩꯔꯤꯗꯅ ꯁꯤꯒꯨꯝꯕꯁꯤꯗ ꯍꯥꯟꯅ ꯃꯦꯟ ꯐꯣꯀꯁ ꯄꯤꯍꯟꯅꯤꯡꯉꯦꯕ ꯃꯦꯟ ꯐꯣꯀꯁ ꯄꯤꯔꯒ ꯁꯣꯏꯗꯃꯛꯀꯤ ꯄ꯭ꯂꯦꯌꯔ ꯊꯣꯛꯂꯛꯀꯅꯦꯕ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯍꯧꯔꯛꯄꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯀꯦꯜ ꯆꯤꯌꯔꯒꯨꯝꯕ ꯂꯥꯏꯟ ꯊꯤꯛꯀꯨꯝꯕ ꯇꯧꯔꯒꯗꯤ ꯃꯗꯨꯗꯤ ꯍꯣꯏ ꯃꯗꯨꯁꯨ ꯇꯧꯒꯗꯧꯕꯅꯦ ꯃꯗꯨ ꯑꯦꯛꯁꯇ꯭ꯔꯥꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯄꯣꯊꯥ ꯃꯇꯝꯗ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯦꯟ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯒꯦꯝꯁꯦ ꯁꯤꯃꯗꯤ ꯐꯖꯅ ꯏꯊꯤꯜ ꯑꯃ ꯄꯤꯔꯒ ꯁꯣꯁꯥꯏꯇꯤꯁꯤda ꯒꯦꯝ ꯑꯁꯤ ꯁꯤꯅꯤꯀꯣ ꯒꯦꯝ ꯑꯁꯤ ꯁꯤꯅꯤꯀꯣ ꯍꯣꯀꯤꯁꯤꯅ ꯁꯤꯅꯤ ꯐꯨꯠꯕꯣꯜꯁꯤ ꯁꯤꯅꯤ ꯑꯗꯒꯤ ꯑꯦꯊꯂꯦꯇꯤꯛꯁ ꯂꯣꯡ ꯖꯝꯞꯁꯤꯅ ꯁꯤꯅꯤ ꯍꯥꯏ ꯖꯝꯞꯁꯤꯅ ꯁꯤꯅꯤꯁꯦ ꯐꯖꯅ ꯃꯆꯥꯛ ꯈꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯇꯝꯕꯤꯔꯒꯗꯤ ꯒꯦꯝ ꯁ꯭ꯄꯤꯔꯤꯠꯁꯦ ꯁꯣꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯒꯦꯝ ꯆꯥꯎꯈꯠꯀꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯃꯨꯞꯃꯦꯟ ꯑꯁꯤꯗꯤ ꯑꯆꯧꯕ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯑꯆꯧꯕ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅ ꯐꯥꯔꯁ ꯔꯥꯎꯟꯗꯒꯤ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯌꯥꯎꯁꯪ ꯐꯦꯁꯇꯤꯚꯦꯜꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯁꯤ ꯅꯨꯃꯤꯠ ꯃꯉꯥꯅꯤꯗꯒꯤ ꯄꯥꯡꯊꯣꯛꯑꯒ ꯂꯣꯏꯔꯅꯤ ꯃꯁꯤ ꯃꯇꯝ ꯍꯧꯅ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅꯁꯨ ꯆꯪꯍꯟꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯒꯦꯝꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯐꯥꯎꯕ ꯁꯥꯟꯅꯔꯛꯄ ꯌꯥꯕ ꯃꯁꯥꯟꯅꯁꯤꯡꯒꯤꯗꯤ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯔꯒ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯐꯣꯂꯣ ꯑꯞ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯁꯟꯗꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯦꯂꯦꯕꯁꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯁꯟꯒ ꯁ꯭ꯄꯣꯔꯠꯁꯀꯁꯤ ꯇꯨꯅ ꯆꯠꯃꯤꯟꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯃꯨꯞꯃꯦꯟ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯌꯥꯝ ꯊꯝꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝꯕ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯟꯅꯔꯝꯂꯤꯕ ꯑꯁꯤ ꯏꯝꯄꯦꯛ ꯑꯣꯐ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤꯗꯃꯛꯇ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯂꯦꯞꯄ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯑꯁꯤ ꯑꯣꯖꯥ ꯊꯧꯕꯨꯗꯥꯟ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯦꯕ꯭ꯔꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕ ꯌꯥꯔꯦ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯕ ꯂꯩꯀꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅꯒ ꯄꯥꯡꯊꯣꯛꯅꯔꯛꯄꯒꯤ ꯃꯃꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯦ ꯄꯥꯡꯊꯣꯛꯄꯗꯤ ꯐꯖꯅ ꯄꯥꯡꯊꯣꯛꯑꯦ ꯄꯥꯡꯊꯣꯛꯏꯕꯒꯤ ꯃꯥꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯏꯕ꯭ꯔꯥ ꯉꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯀꯣꯏꯁꯟ ꯍꯪꯂꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤꯁꯤ ꯌꯥꯝ ꯇꯣꯏꯅ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯨꯂꯞꯅ ꯁ꯭ꯇꯦꯠꯀꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯆꯠꯄ ꯃꯇꯝꯗ ꯄꯔꯐꯣꯔꯃꯦꯟꯁꯁꯤ ꯍꯦꯟꯒꯠꯂꯛꯄ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯑꯃꯔꯣꯝꯗꯗꯤ ꯑꯃꯨꯛ ꯃꯁꯤ ꯑꯃꯨꯛ ꯇꯥꯊꯔꯛꯄꯒꯤ ꯃꯃꯤ ꯑꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯌꯥꯏꯐꯕꯅ ꯊꯝꯕꯤꯈꯤꯕ ꯁ꯭ꯄꯣꯔꯠꯁ ꯃꯨꯞꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯐꯣꯂꯣ ꯑꯞ ꯇꯧꯕ ꯋꯥꯠꯄ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯂꯩꯕꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯑꯣꯏꯔꯣ ꯑꯦꯅꯤ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯆꯠꯄꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯅ ꯐꯥꯔꯁꯠ ꯁꯦꯀꯦꯟ ꯊꯥꯔꯠꯀꯤ ꯃꯅꯨꯡꯗ ꯇꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯟꯊꯔꯛꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯈꯤꯕꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯑꯣꯏꯕ ꯌꯥꯒꯦꯗꯣ ꯍꯥꯏꯕ ꯊꯝꯕꯤꯌꯨ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯖꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯒꯦꯝꯗ ꯒꯣꯜ ꯃꯦꯗꯜ ꯐꯪꯕꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯄꯤꯔꯤ ꯑꯗꯨꯝ ꯊꯕꯛ ꯄꯤꯗꯕ ꯅꯠꯇꯦ ꯄꯤꯔꯤ ꯑꯗꯨꯒ ꯑꯌꯥꯝꯕꯅꯗꯤ ꯃꯅꯤꯄꯨꯔꯗ ꯄꯤꯔꯤꯕ ꯄꯣꯁꯇꯨꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯄꯣꯁ ꯐꯪꯉꯒꯗꯤ ꯃꯄꯥꯟ ꯂꯝꯗ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯔꯁꯤꯡꯁꯦ ꯔꯦꯜꯋꯦꯗ ꯑꯩꯈꯣꯏ CISFꯇ ꯑꯗꯒꯤ आर्मी एयर फोर्स के आंगांग मनपुर पीब पोस्ट हेना तौर तुंगी आशा उर्ग खरेना मनपुर थबक पीरगदी थबक पीरेना तौरेना इंजॉय तौथोकिदना आंगांसिंसे हेता सानब तौथोगा
ꯅꯨꯄꯤꯗ ꯑꯣꯏꯔꯒ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯕ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯒꯗꯤ ꯃꯄꯥꯟꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯦꯛꯖꯥꯝꯄꯜ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯔꯦꯜꯋꯦꯁꯗ ꯍꯥꯏꯔꯁꯤ ꯔꯦꯜꯋꯦꯗ ꯍꯥꯏꯔꯒꯗꯤ ꯔꯦꯜꯋꯦꯗ ꯆꯪꯉꯒꯗꯤ ꯔꯦꯜꯋꯦꯒꯤꯁꯨ ꯋꯥꯔꯜड क्लासकी आर्चरी कोई बॉम्बे लागा लेरिसे सुमायना आर्चरी मोज वर्ल्ड क्लास की इक्विपमेंट्स फजन ले हाजरिबा अदेगी फॉर एग्जांपल इन स्विमिंग दा हाइरो डाइविंग दा कोई की क्यूबा दगी कोर्स का कौरगा क्यूबान कोर्स आर्मी बॉयज पुणे सिदा लेबा अंगांग गजि ताकबी तंबी दन कोई जी एशिया की जूनियर चैंपियन अंगांग यावेबा सुमायन तोना कोई मणिपुर हंदरी मरम से आईगी लनायबा मोताई हाजरगदी मतंगी मतुंगिना फुटबॉल ओरो हॉकी ओरो क्वालिफाई वाई दे हारगा मरमदी क्वालिफाई टीम अमगी मरक्ता अंगांग अफबा फुटबॉल सानगदा अंगांग अनिहुम चाही हे हेंदोखिगुंबा अदे मयु के पांदोके नतना मपान थबक एक चंगिगुंबा अदमा तो टीम अम संगत पैसे यम वाबा मीनदी 100 पांगांग बेबा फॉर एग्जांपल आई खेलो इंडिया यूथ गेम्स सी हंदा गुवाहाटी दंगान हंदा तोखिदो अकोई 14 पोजीशन दा तायबा अदे अहम खेलो इंडिया स्कूल गेम्स है दिल्ली तो 2018 दा अददी मणिपुर जी 5th पोजीशन तायबा अदे पुणे दो तो 2019 अदना 12 तायबा हंदा नो 14 तायबा तो पोचे 100 अगसु मेडल को हेन फंगे फंगदम नतेबा अदुगा आर्मी बॉयज पुणे दा लेबंगांग सिंसी बॉक्सिंग दा केदगा तौरगा मोइसी इंडिया की नंबर 1 2 दा लेखलतना महाराष्ट्र दि थोले महाराष्ट्र दि थोलगा गोल्ड मेडल अहुम चटकी बदकसे महाराष्ट्र दा गोल्ड मेडल बॉक्सिंग दा वेट लिफ्टिंग दा अरुणाचल दगी कोई मणिपुरी मचा मा थोलगा निपी मचा मा गोल्ड जकी सुमाइना कोई एग्जांपल कोई वजाजिंग ने हेन खंबिदने वजाजिंग हेन खंबिदने खेल नॉट ओनली द खेलो इंडिया नत बि नेशनल गेम दा रेलवे दि चंग बे यादरे इंडियन पुलिस चंग यादरे सर्विसेस कतन यारे से चंग अदो एनी एवरी नेशनल गेम दा यंग बिओबा सर्विसेस तगी मोर देन 10 गोल्स है ना कोई मांगे बदो एवरी नेशनल गेम दा चुम्बी रोनी खंजै मणिपुर की गोल से मपान लेखिब मपान सर्विस तौन लेरबने मोइदे दुम थोले दुम तो कोई गोल मांगबा अदो तो थोंना टोटल दु येंगरगदि यामना हंदबुदि नते अदो आई मोत सी मपान चटखिब मपान थबक नो तौन लेनखिब दगी सही कर बारो चलकपा मान तोरगा सी नि नाइन खनिंगे दगी निसाइगी ममांग द खनगे यावकिब लेकाय लेकाय दुसि तौरिबा स्पोर्ट्स से सिदै द अंगांग जिंसे नुंग लंगबो ओरो ता लंगबो ओरो ब्रॉड जंप हाई जंप ओरो लमजेन तो ओरो खा फब अंगांग जिंदुदी कोई डिपार्टमेंट ऑफ यूथ अफेयर्स फोर्स ना कोई था तरुक खुदिंगी कोई रेगुलर कोचिंग सेंटर है ना मा तौर हांगे बुकुमल पाक सैद ओनली रुपा चनी खक पिरगा माजे 6 मंथ साना बियानी आइजरिबा ओके अदुम मसाना अदुद मसाना कुनमंगा दा कोई तवे मसाना कुनमंगा दा एथलेटिक ते होरगा स्विमिंग जुडो नुंगनो रेसलिंग छपाक ताकरो टेक्वोंडो अदगी वेट लिफ्टिंग दगा कोई वर्ल्ड क्लास का मेरा वाई ओलंपियन के पुथोखरबा दुम वजा अफबले देगी वुशुदा कोई अजुन एवार्डी नगा ताकबा यावरी अफबा अदम ले अदुन आंगांग फरगदी याउसन स्पोर्ट्स दे खंगलगा क्लब की रिप्रेजेंटेटिव स्पोर्ट्स सेक्रेटरी ओरो प्रेसिडेंट ओरो लागा डिपार्टमेंट यूथ अफेयर्स स्पोर्ट्स दा कोई था तौर खुदिंग की तौर स्पोर्ट्स दा आंगांग दु याहन बिरगदी हेना मागी मखा ताबा परफॉर्मेंस फजरकने हाइबसे आई सजेशन थमसगे याम वाइ वफम ने तारे कोई की याउसन स्पोर्ट्स फेस्टिवल पांगथोकलिबा क्लब ऑर्गेनाइजेशन सिंगना याम खंजिनबदा कानाबा वफम मने हाइबदी कोई मणिपुर लेंगा की मखादा यूथ अफेयर्स एंड स्पोर्ट्स न सिलगा था तौर खुदिंग की कोई मसाना कुन मंगादा अयाम लोइमक पनबिख्रे हारिबा मसाना कुन मंगा असिदा करिगुंबा कोई लेकाय लेकाय की साना कोनाबि थरम असिदा अफबा अंगांग सिंग यौगलगदी हारिबा अंगांग सिंग अदो चुमनगी लुपा चनी खक थीरगा था तरुक मखोयगी मसाना खोइना पामजुबम खोइने हाइजरिबा मसाना दुना यामना अफबा ट्रेनिंग पीबा याबगी कुदोंग चाबम पीरे वफमदनी आई मखाताना ओजाजित लक्सगे ओजा कोई मणिपुर से नेशनल स्पोर्ट पावर हाउस ना हाइरमे अदो मसी होजिकि दुम खोइना होजु तुम ओइरि हाइबा तुम यारिबा मसे अदा मसी ओरेकना बादु हेना मसीदा हेना अखोइना अहेनबा कोई इफर्ट चे पिसल लगा हेना मसंग तुपा सानवै पुथोकना होनबदा नसागी याउसंग स्पोर्ट्स गा मैलेन हरम होनबा से अखोइना करी करी तौबि याय मसी थनबि वजी ओजा थोबिन हाइबि खरे तमन तमन मुथर कोइना तौरे अरुगा मसी स्पोर्ट्स पावर हाउस हाइबि अखोगी नेशनल गेम्स ता हाईएस्ट नंबर ऑफ मेडल फंगुबा अरुगा हिनाबा अरुगा मरुइना अंगांग अयामबदी अफबा अंगांगदी थबक फंगनबई दंता रेलवेज ता सर्विसेस ता अदगी अते अते कनोरा कई अकाउंटेंट जनरल की ऑफिस ता अदुमाइना संगनखरे अयामबा अदुना मोसिंजु एशिया नेशनल गेम्स
ꯗ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯅ ꯂꯥꯛꯄꯤꯔꯗꯤ ꯑꯃꯨꯛ ꯃꯥꯒꯤ ꯁ꯭ꯇꯦꯠꯇ ꯃꯥꯅ ꯃꯥꯒꯤ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕ ꯁ꯭ꯇꯦꯠꯇ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯀꯤꯡ ꯔꯦꯁꯇ ꯏꯟꯗꯤꯌꯥꯒꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕ ꯑꯉꯥꯡ ꯂꯩ ꯃꯣꯏ ꯁꯥꯔꯚꯤꯁꯦꯁꯇ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯁꯥꯔꯚꯤꯁꯦꯁꯇ ꯌꯥꯎꯔꯕꯅꯤꯅ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯗ ꯃꯣꯏ ꯀꯤꯔꯦ ꯑꯗꯨꯒꯨꯝꯕ ꯌꯥꯎꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯊꯧꯕ ꯍꯣꯏꯅ ꯃꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯇꯧꯕꯤꯔꯤꯁꯦ ꯌꯥꯝ ꯐꯕ ꯑꯗꯨꯒ ꯐꯣꯂꯣ ꯑꯞ ꯑꯦꯛꯁꯟꯗꯣ ꯑꯉꯥꯡꯁꯦ ꯇꯧꯔꯒ ꯐꯣꯂꯣ ꯑꯞ ꯑꯦꯛꯁꯟꯗꯣ ꯐꯣꯂꯣ ꯑꯦꯛꯁꯟꯗꯣ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯅꯁꯨ ꯑꯁꯤꯒꯤ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯂꯩꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟ ꯇꯧꯔꯤꯁꯤꯗꯤ ꯑꯉꯥꯡ ꯑꯦꯅꯤ ꯂꯥꯛꯄ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯊꯥ ꯇꯔꯨꯛꯁꯤꯒꯤ ꯊꯥ ꯇꯔꯨꯛ ꯇꯧꯕꯁꯤꯗ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗꯣ ꯑꯗ ꯊꯥ ꯇꯔꯨꯛꯀꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗꯨ ꯑꯃꯨꯛ ꯃꯈꯥ ꯑꯗꯨꯝ ꯇꯥꯊꯔꯗꯤ ꯐꯔꯕ ꯇꯣꯡꯅꯤꯡꯕ ꯑꯉꯥꯡꯅ ꯊꯣꯛꯈ꯭ꯔꯒ ꯑꯅꯧꯕ ꯆꯪꯁꯤꯜꯂꯛꯄ ꯀꯟꯇꯤꯅ꯭ꯌꯨꯁꯟ ꯂꯩꯇꯦ ꯑꯉꯥꯡ ꯈꯔꯗꯅꯤ ꯀꯟꯇꯤꯅ꯭ꯌꯨꯁꯟ ꯂꯩꯕꯁꯦ ꯑꯗꯨꯒ ꯀꯟꯇꯤꯅ꯭ꯌꯨꯁꯟ ꯂꯩꯕ ꯑꯉꯥꯡꯗꯨꯗꯤ ꯐꯩ ꯃꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯧꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯦꯛ ꯑꯣꯐ ꯀꯣꯆꯦꯁꯁꯦ ꯑꯉꯛꯄꯗꯤ ꯋꯥꯠꯂꯦ ꯑꯣꯖꯥ ꯊꯧꯕ ꯍꯣꯏꯒꯤꯗ ꯑꯩꯈꯣꯏ ꯑꯦꯊ꯭ꯂꯦꯇꯤꯛꯁꯇ ꯀꯣꯆ ꯑꯦꯛꯖꯦꯛ ꯑꯍꯨꯝꯈꯛ ꯂꯩ ꯑꯍꯨꯝꯈꯛ ꯂꯩ ꯑꯗꯨꯅ ꯑꯃꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯀꯛꯆꯤꯡꯗ ꯁꯦꯅꯥꯄꯇꯤꯗ ꯑꯗꯨꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯏꯝꯐꯥꯜꯗ ꯍꯥꯏꯔꯣ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏ ꯀꯣꯆꯁꯤꯅ ꯁꯤꯗ ꯂꯥꯛꯏꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯐꯍꯟꯕ ꯉꯝꯗꯦ ꯍꯥꯏꯗꯤ ꯃꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨ ꯃꯥ ꯄꯨꯡ 1:30 ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯡ 2:30 ꯃꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯃꯥꯅ ꯂꯝꯖꯦꯟ ꯑꯁꯥꯡꯕ ꯇꯥꯛꯏꯉꯩꯗ ꯁꯣꯝꯗ ꯗꯤꯁꯀꯁ ꯇꯧꯕꯗꯤ ꯀꯃꯥꯏꯅ ꯇꯥꯛꯀꯅꯤ ꯑꯗꯒꯤ ꯑꯁꯣꯝꯗ ꯑꯗꯒꯤ ꯋꯦꯠ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦ ꯇꯥꯛꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯀꯣꯆ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯀꯣꯆ ꯑꯃ ꯂꯩꯅꯔ ꯃꯇꯝꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯂꯩꯕ ꯀꯣꯆꯁꯤꯅ ꯃꯌꯥꯝꯗ ꯄꯥꯟꯅꯕꯗꯤ ꯍꯨꯁꯦꯟ ꯑꯃ ꯄꯤꯔꯒ ꯑꯩꯈꯣꯏ ꯁꯤꯐꯥꯏꯒꯤ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯀꯩꯅꯣ ꯍꯛꯆꯥꯡ ꯐꯕꯒꯤ ꯑꯗꯣꯝꯗ ꯐꯤꯖꯤꯀꯦꯜ ꯐꯤꯠꯅꯦꯁꯔꯣꯝꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯀꯣꯆꯀꯤ ꯃꯁꯤꯡꯁꯦ ꯍꯦꯟꯒꯠꯍꯟꯅꯤꯡꯉꯤ ꯑꯦꯊ꯭ꯂꯦꯇꯤꯛꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯐꯕ ꯐꯦꯁꯤꯂꯤꯇꯤꯗꯤ ꯄꯤꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯆꯀꯤ ꯑꯋꯥꯠꯄꯒꯤ ꯃꯃꯤꯗꯤ ꯆꯥꯎꯅ ꯇꯥꯔꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯒ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯡꯕꯤꯔꯒ ꯃꯅꯤꯄꯨꯔꯒꯤ ꯍꯧꯔꯛꯂꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯌꯦꯡꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯊꯥ ꯇꯔꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡ ꯄꯤꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤꯕ ꯑꯁꯤꯗ ꯀꯣꯆ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯁꯤ ꯍꯦꯟꯒꯠꯍꯟꯕꯒꯤ ꯃꯊꯧ ꯇꯥꯕꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯅꯕ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯁꯥꯟꯅꯕꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅꯕ ꯃꯈꯣꯏꯒꯤ ꯋꯥꯠꯂꯤꯕꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯌꯥꯏꯐꯕꯗ ꯂꯥꯛꯆꯒꯦ ꯌꯥꯏꯐꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜꯁꯦ ꯃꯁꯤ ꯌꯥꯝꯅꯃꯛꯇꯤ ꯑꯐꯕ ꯑꯃꯗꯤ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯨꯚꯃꯦꯟꯁꯦ ꯁꯨꯝ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯃꯨꯛ ꯆꯪꯕꯒꯤ ꯃꯑꯣꯡ ꯑꯃꯨꯛ ꯂꯩꯕ ꯑꯗꯩ ꯃꯈꯣꯏꯁꯦ ꯑꯃꯨꯛ ꯐꯣꯂꯣ ꯑꯞ ꯁꯨꯝ ꯋꯥꯠꯄꯒꯤ ꯑꯃꯨꯛ ꯂꯩꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯦꯁ ꯑꯦ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔ ꯑꯃ ꯑꯣꯏꯅ ꯁꯖꯦꯁꯟ ꯈꯔ ꯍꯥꯏꯇꯥꯔꯦ ꯈꯔ ꯀꯣꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯃꯁꯤ ꯂꯧꯁꯤꯟꯕ ꯌꯥꯕ ꯃꯇꯨꯡꯗ ꯀꯥꯟꯅꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯌꯨꯠꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯤ ꯂꯩ ꯌꯥꯎꯁꯪ ꯑꯁꯤ ꯐꯦꯁꯇꯤꯚꯦꯜꯅꯦꯕ ꯁ꯭ꯄꯣꯔꯠꯁꯦ ꯂꯥꯛꯄꯅꯦꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯁꯤ ꯌꯥꯎꯁꯪꯒꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯁꯤꯗꯤ ꯁ꯭ꯇꯤꯜ ꯍꯤꯡꯉꯦꯕ ꯑꯗꯨꯒ ꯄꯣꯖꯤꯁꯟꯗ ꯆꯦꯟꯖ ꯇꯧꯕꯅꯦꯕ ꯄꯣꯖꯤꯁꯟꯗ ꯁ꯭ꯄꯣꯔꯠꯁ ꯄꯨꯁꯜꯂꯒ ꯄꯣꯖꯤꯁꯟꯗ ꯁꯤ ꯇꯧꯒꯗꯕꯅꯤ ꯆꯦꯟꯖ ꯇꯧꯕꯅꯤ ꯑꯗꯨ ꯃꯨꯠꯇꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄꯣꯠꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯦꯁꯇꯤꯚꯦꯜꯅꯦꯅ ꯍꯥꯏꯔꯤꯁꯦ ꯌꯦꯁ ꯐꯦꯁꯇꯤꯚꯦꯜꯗꯤ ꯃꯥꯡꯉꯣꯏ ꯂꯩꯒꯅꯦꯕ ꯑꯗ ꯍꯥꯞꯆꯤꯜꯂꯛꯏꯕ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯍꯦꯟꯖꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯄꯣꯠꯁꯤ ꯅꯥꯀꯜ ꯑꯃꯗ ꯆꯠꯍꯜꯂꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤ ꯌꯣꯛꯈꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗꯤ ꯁꯦꯝꯒꯗꯧꯅꯦ ꯃꯌꯥꯏꯗꯤ ꯁꯦꯝꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯃ ꯄ꯭ꯂꯦꯌꯔ ꯑꯃꯅ ꯑꯩ ꯄ꯭ꯂꯦꯌꯔ ꯑꯣꯏꯗꯤ ꯌꯥꯗ꯭ꯔꯦꯅ ꯗꯤꯁꯤꯖꯟꯁꯦ ꯂꯧꯔꯒ ꯆꯠꯀꯅꯤ ꯃꯥꯒꯤ ꯇꯦꯂꯦꯟ ꯍꯟ ꯇꯧꯔꯣꯏ ꯃꯤꯑꯣꯏꯕꯁꯦ ꯃꯤ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯗꯦ ꯏꯁꯣꯔꯅ ꯄꯤꯊꯣꯔꯛꯄ ꯃꯥꯒꯤ ꯇꯣꯈꯥꯏꯕ ꯇꯦꯂꯦꯟ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯦꯟꯅ ꯍꯩꯕ ꯂꯩꯒꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁ꯭ꯀꯤꯜꯗ ꯍꯦꯟꯅ ꯍꯩꯕ ꯂꯩꯒꯅꯤ ꯑꯗꯨꯒꯤ ꯇꯦꯂꯦꯟꯁꯦ ꯍꯟ ꯇꯧꯗꯦꯕ ꯑꯩꯈꯣꯏꯒꯤꯗꯗꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯤꯡꯁꯤꯁꯨ ꯂꯥꯏꯔꯤꯛꯇ ꯇꯝꯗ ꯌꯥꯗꯦ ꯏꯟꯐꯣꯔꯁ ꯇꯧꯁꯜꯂꯦꯕ ꯑꯗꯒꯤ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯤꯁꯨ ꯑꯩꯅ when I was doing MPhil in that time I collect some data data collect ꯇꯧꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯃꯥꯒꯤ ꯁꯥꯎꯟꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕ ꯀꯣ ꯑꯗꯨꯅ ꯀꯣꯆꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯣꯆꯁꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯑꯩꯁꯨ ꯄ꯭ꯂꯦꯌꯔ ꯑꯣꯏꯔꯤꯅꯤ ꯀꯣꯆ ꯑꯣꯏꯔꯤꯅꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯃꯣꯏꯒꯤ ꯐꯤꯂꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯒ ꯃꯣꯏꯗꯤ ꯚꯂꯟꯇꯤꯌꯔꯤ ꯀꯠꯊꯣꯛꯄꯅꯦꯕ ꯀꯣꯆ ꯃꯌꯥꯝꯒ ꯇꯧꯔꯤ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯒ ꯂꯥꯛꯏꯁꯦ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯕ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯀꯣꯆ ꯃꯌꯥꯝꯁꯤꯅ ꯈꯜꯂꯦꯕ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯍꯥꯔꯠ ꯇ꯭ꯔꯦꯅꯤꯡ ꯄꯤꯅꯤꯡꯗꯦꯕ ꯍꯥꯔꯠ ꯇ꯭ꯔꯦꯅꯤꯡ ꯄꯤ ꯇꯥꯔꯒꯗꯤ ꯃꯥ ꯀꯝꯄꯜꯁꯔꯤ ꯀꯩꯅꯣ ꯆꯥꯒꯦ ꯍꯥꯏꯔꯒ ꯗꯥꯏꯠ ꯆꯥꯔꯛꯀꯅꯤ ꯃꯁꯥ ꯄꯣꯊꯥꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯕꯦꯛꯋꯥꯔꯗ ꯑꯣꯏꯕ ꯀꯥꯡꯕꯨ ꯀꯩ ꯁꯥꯎꯟꯁꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯁꯥꯎꯟꯁꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯀꯩꯗꯧꯒꯦꯗ ꯌꯥꯝꯅ ꯄꯤꯁꯟꯗꯦꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯣꯆꯁꯤꯡꯁꯤꯅꯁꯨ ꯁꯨꯃꯥꯏꯅ ꯈꯜꯂꯦꯕ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤ ꯑꯥꯎꯠꯁꯥꯏꯠ ꯑꯦꯀꯥꯗꯃꯤꯗ ꯆꯠꯂ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯖꯔꯨꯁꯅꯣꯅ ꯈꯟꯕ ꯌꯥꯎꯋꯦꯕ
ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯥꯒꯤ ꯇꯦꯂꯦꯟꯇꯤ ꯂꯩꯔꯦꯁꯤ ꯈꯪꯉꯕ ꯀꯣꯆꯁꯤꯅ ꯀꯣꯆ ꯑꯁꯤ ꯀꯣꯆꯅꯤꯅ ꯃꯥꯗꯤ ꯈꯪꯉꯕ ꯑꯗꯨꯒ ꯃꯥ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯂꯩꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯊꯣꯛꯇꯣꯔ ꯑꯗꯨꯅ ꯑꯥꯎꯠꯁꯥꯏꯗꯇ ꯆꯠꯂꯒ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯖꯧꯅꯁꯨ ꯈꯜꯂꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯄ꯭ꯂꯦꯌꯔ ꯀꯌꯥ ꯑꯃꯁꯨ ꯑꯋꯥꯕ ꯃꯌꯥꯝ ꯄ꯭ꯂꯦꯌꯔꯁꯤꯗꯤ ꯑꯋꯥꯕ ꯂꯣꯏ ꯊꯦꯡꯅꯒꯅꯤ ꯄ꯭ꯂꯦꯌꯔꯁꯤꯗꯤ ꯑꯗꯨꯝ ꯑꯋꯥꯕ ꯊꯦꯡꯅꯅꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯝꯕꯤꯒꯗꯧꯅꯦꯕ ꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯍꯃꯠ ꯑꯂꯤ ꯃꯁꯥꯃꯛ ꯏꯖꯕ ꯄꯣꯏꯝ ꯑꯃ ꯂꯩꯌꯦꯕ ꯍꯥꯎ ꯀꯦꯁꯤꯌꯁ ꯇꯨꯛ ꯔꯣꯝ ꯑꯅ ꯌꯥꯝ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯃꯥ ꯏꯁꯦ ꯑꯗꯨ ꯃꯥꯁꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯀꯦꯁꯤꯌꯁ ꯃꯥꯔꯀꯂꯁ ꯀ꯭ꯂꯦ ꯀꯧꯋꯦꯕ ꯃꯥꯁꯦ ꯑꯣꯂꯦꯝꯄꯤꯛ 1960ꯗ ꯊꯤꯅꯔꯨꯕꯅꯦꯕ ꯑꯗꯨ ꯃꯥꯅ ꯃꯥ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯍꯜꯂꯛꯄ ꯀꯥꯟꯗ ꯃꯥꯁꯦ ꯔꯦꯁꯤꯌꯦꯜ ꯗꯤꯁꯀ꯭रिꯃꯤꯅꯦꯁꯟ ꯐꯦꯁ ꯇꯧꯀꯥꯟꯗ ꯃꯥꯅ ꯂꯥꯁ ꯂꯥꯏꯟꯗ ꯁꯨꯃꯥꯏꯅ ꯏ ꯍꯤ ꯊ꯭ꯔꯨ ꯍꯤꯁ ꯒꯣꯜ ꯃꯦꯗꯜ in a riverꯅ ꯏꯌꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯍꯃꯠ ꯑꯂꯤꯕ ꯃꯥꯒꯤ ꯀ꯭ꯂꯦꯁꯦꯁ ꯃꯥꯔꯀꯂꯁ ꯀ꯭ꯂꯦꯁꯦ ꯇꯣꯛꯊꯣꯛꯑꯒ ꯀꯩꯅꯣ ꯃꯣꯍꯃꯠ ꯑꯂꯤ ꯀꯧꯈ꯭ꯔꯤꯅꯦꯕ ꯑꯗꯨ ꯃꯥ ꯕꯣꯛꯁꯤꯡ ꯇꯣꯛꯈꯤꯕ꯭ꯔꯥꯕ ꯇꯣꯛꯇꯦꯕ ꯃꯥ ꯕꯣꯛꯁꯤꯡꯗꯤ ꯑꯗꯨꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟꯗ ꯊꯤꯅꯔꯤꯑꯕ ꯁ꯭ꯄꯤꯔꯤꯠꯁꯦ ꯌꯦꯡꯉꯨ ꯁꯤꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁꯤ ꯈꯪꯒꯗꯕꯅ ꯁ꯭ꯄꯣꯔꯠꯁ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯣꯏ ꯈꯪꯍꯟꯒꯗꯧꯅꯤ ꯁ꯭ꯄꯣꯔꯠꯁꯤꯁꯨ ꯀꯩꯅꯣ ꯁ꯭ꯄꯣꯔꯠꯁꯤꯁꯤ ꯅꯣꯠ ꯑꯣꯟꯂꯤ ꯐꯣꯔ ꯇꯨ ꯕꯤꯜ ꯑꯞ ꯐꯤꯖꯤꯀꯦꯜ ꯐꯤꯠ as well as ꯀꯩꯅꯣ ꯅꯠꯇꯦꯕ ꯇꯨ ꯃꯦꯛ ꯑꯞ ꯗ ꯁ꯭ꯇꯦꯃꯤꯅꯥ ꯑꯗꯨ ꯅꯠꯇꯦꯕ ꯁ꯭ꯄꯣꯔꯠꯁꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯁꯤꯗ ꯂꯚ ꯗꯤꯚꯣꯁꯟ ꯗꯤꯗꯤꯀꯦꯁꯟ ꯌꯥꯎꯔꯤꯕꯅꯦꯕ ꯁꯦ ꯁꯥꯏꯟꯁ ꯑꯦꯟ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤꯅ ꯔꯥꯖꯥ ꯌꯣꯒꯤꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯌꯦꯕ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯦ ꯚꯛꯇ ꯀꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯚ ꯗꯤꯚꯣꯁꯟ ꯗꯤꯗꯤꯀꯦꯁꯟ ꯌꯥꯎꯒꯗꯕꯅꯤ ꯑꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯚꯛꯇ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯖꯁ ꯁꯤꯝꯄꯜ ꯂꯥꯏꯅꯤꯡꯕ ꯀꯥꯡꯕꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯁ꯭ꯄꯣꯔꯠꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯃꯃꯤ ꯁꯣꯁꯥꯏꯇꯤꯗ ꯃꯃꯤ ꯇꯥꯔꯤꯁꯤꯗꯤ ꯉꯁꯥꯏ ꯄꯣꯠꯁꯤ ꯌꯥꯎꯗꯦꯕ ꯑꯗꯨ ꯁ꯭ꯄꯣꯔꯠꯁꯅꯦꯅ ꯑꯩꯈꯣꯏꯅꯗꯤ ꯈꯜꯂꯦꯕ ꯁꯥꯟꯅꯩꯁꯦ ꯁꯤꯅꯦꯅ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯁ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯨꯡꯁꯤꯅꯕ ꯑꯗꯒꯤ ꯃꯔꯤ ꯌꯥꯝ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯈꯪꯗꯦꯕ ꯑꯗꯨꯅ ꯁꯣꯁꯥꯏꯇꯤꯁꯦ ꯐꯥꯔꯁꯇ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗ ꯈꯪꯍꯟꯒꯗꯧꯅꯦꯕ ꯑꯗꯣ ꯈꯪꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗꯒꯤ ꯈꯪꯒꯗꯧꯅꯦꯕ ꯑꯉꯥꯡꯁꯤꯡꯗꯒꯤ ꯑꯗꯒꯤ ꯂꯥꯁ ꯄꯣꯏꯟ ꯑꯝꯇꯪ ꯍꯥꯏꯖꯧꯒꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯄꯋꯥꯔ ꯍꯥꯎꯁꯅꯦꯅ ꯑꯩꯈꯣꯏꯁꯦ ꯂꯩꯔꯦꯕ ꯄꯋꯥꯔ ꯍꯥꯎꯁꯁꯤ ꯂꯩꯔꯦꯅ ꯂꯥꯏꯊꯣꯛꯄ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯨ ꯀꯝꯄꯤꯇꯤꯁꯟꯁꯤꯗ ꯌꯥꯎꯔꯤꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯎꯔꯤꯁꯥꯒꯁꯦ ꯌꯥꯝ ꯀꯟꯅ ꯆꯥꯎꯈꯠꯂꯛꯏ ꯍꯧꯖꯤꯛ ꯁ꯭ꯄꯣꯔꯠꯁꯇ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯃꯣꯏꯁꯦ ꯀꯔꯥꯇꯀꯥ ꯑꯣꯜꯔꯦꯗꯤ ꯇꯧꯈ꯭ꯔꯕꯅꯦ ꯃꯣꯏꯁꯤꯁꯨ ꯁꯤꯒꯤ ꯔꯦꯁꯇ ꯌꯥꯎꯔꯛꯏꯕ ꯑꯗꯨꯅ ꯁꯤꯒꯤ ꯔꯦꯁꯁꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯕ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯤ ꯈꯟꯕ ꯑꯃꯗꯤ ꯆꯪꯉꯦꯕ ꯑꯗꯨꯕꯨ ꯄ꯭ꯂꯦꯌꯔ ꯍꯟ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯔꯤꯂꯦꯠ ꯇꯧꯔꯒ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯇꯧꯔꯦ ꯂꯣꯏꯔꯦꯅ ꯁꯤꯅ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯦ ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯈ꯭ꯔꯦ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯁꯦ ꯁꯤꯒꯨꯝꯕ ꯄ꯭ꯂꯦꯌꯔ ꯍꯟ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯗꯨ ꯀ꯭ꯂꯕ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯂꯧꯕ ꯑꯃ ꯆꯪꯉꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯀꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯐꯪꯒꯦ ꯃꯗꯨꯕꯨ ꯇꯨꯡ ꯀꯣꯏꯅ ꯆꯠꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯂꯣꯏꯔꯒ ꯇꯣꯛꯊꯣꯛꯄ ꯅꯠꯇꯕꯤꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯆꯠꯄꯤꯔꯒ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯍꯪꯉꯕ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡꯕꯨ ꯁꯦꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯔꯥꯎꯟ ꯑꯣꯏꯅ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯌꯥꯏꯐꯕꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯑꯣꯖꯥ ꯊꯧꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯇꯒꯤ ꯌꯦꯡꯉꯀꯥꯟꯗ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯂꯩꯔꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗꯒꯤ ꯍꯌꯦꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯐꯥꯎꯕ ꯄꯨꯕ ꯌꯥꯅꯕ ꯑꯗꯨꯒ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯦꯞꯁꯤꯡ ꯄꯥꯏꯈꯠꯄꯒꯤ ꯊꯧꯔꯥꯡꯒꯗꯤ ꯂꯩꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏꯕꯨ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯌꯨꯠ ꯁ꯭ꯄꯣꯔꯠꯁꯀꯤ ꯁꯥꯏꯠꯇꯒꯤ ꯁꯨꯝ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ 25ꯗ ꯃꯁꯥꯟꯅ 25ꯗ ꯑꯩꯈꯣই ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯖꯥꯁꯤꯡꯅ ꯇꯧꯔꯒ ꯊꯥ 3 ꯈꯨꯗꯤꯡ ꯍꯥꯡꯉꯦ ꯍꯥꯏꯖꯔꯤꯁꯦ ꯅꯟ ꯁ꯭ꯇꯣꯞꯅꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗ ꯊꯥ 3 ꯑꯃ ꯇꯧꯔꯅꯤ ꯑꯗꯒꯤ ꯃꯔꯛꯇꯨꯗ ꯕ꯭ꯔꯦꯛ ꯊꯥ 3 ꯑꯃ ꯇꯧꯔꯝꯗꯥꯏꯒꯤ ꯍꯞꯇꯥꯃꯨꯛ ꯄꯨꯡ ꯑꯃ ꯐꯣꯝ ꯊꯥꯕ ꯐꯣꯝ ꯂꯧꯁꯤꯟꯕ ꯐꯣꯝ ꯊꯥꯒꯠꯄ ꯈꯣꯠꯀꯠꯄ ꯇꯧꯔꯒ ꯍꯞꯇꯥꯃꯨꯛꯇꯪ ꯕ꯭ꯔꯦꯛ ꯂꯩꯔꯒ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯊ꯭ꯔꯨ ꯑꯥꯎꯠ ꯗ ꯏꯌꯥꯔ ꯑꯗꯨꯝ ꯆꯠꯊꯩ ꯍꯥꯏꯖꯔꯤꯕ ꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯃꯁꯥꯟꯅꯁꯦ ꯑꯦꯅꯤ ꯃꯁꯥꯟꯅ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛ ꯈꯔ ꯑꯃꯅ ꯑꯉꯥꯡꯁꯤ ꯂꯥꯏꯔꯤꯛꯇ ꯀꯌꯥ ꯌꯧꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯃꯁꯥꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯌꯥꯝ ꯄꯥꯝꯖꯔꯦꯅ ꯈꯜꯂꯒꯗꯤ ꯑꯗꯨ ꯑꯉꯥꯡꯗꯨ ꯃꯥꯒꯤ ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯔ ꯍꯧꯔꯛꯄꯅꯤ ꯕꯦꯒꯁꯦ ꯌꯥꯝ ꯀꯣꯟꯅ ꯌꯥꯝ ꯀꯨꯏꯔꯒ ꯌꯥꯝ ꯊꯥꯏ ꯑꯗꯣ ꯁꯥꯟꯅꯔ ꯍꯧꯔꯛꯄ ꯁꯥꯟꯅꯕꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣই ꯂꯝꯄꯥꯛꯁꯤꯗ ꯕꯣꯜ ꯇꯣꯡ ꯀꯥꯎꯔ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯇꯧꯕꯁꯤ ꯑꯩꯈꯣꯏꯁꯤ ꯂꯥꯏꯔꯤꯛ ꯊꯋꯥꯏ ꯆꯪꯉꯛꯇꯦ ꯍꯥꯏꯖꯔꯤꯕ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕꯗ ꯈꯤꯇꯪ ꯀꯥ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯉꯥꯡꯁꯤꯡꯗꯗꯤ ꯁꯥꯟꯅꯕꯗ ꯑꯗꯨꯝ ꯄꯨꯕꯤꯔꯒ ꯂꯥꯏꯔꯤꯛꯇꯨꯅ ꯇꯝꯗ ꯌꯥꯗꯕꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯇꯝꯍꯟꯕꯤꯕ ꯐꯦꯜꯗꯤ ꯑꯣꯏꯗꯅꯕ ꯇ꯭ꯌꯨꯁꯟ ꯅꯨꯡꯁꯟ ꯇꯧꯔꯒ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯈꯨꯃꯟ ꯂꯝꯄꯥꯛꯁꯤꯗ ꯌꯦꯡꯕꯤꯌꯨ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯑꯗꯨꯝ ꯂꯥꯛꯑꯒ ꯁꯪꯉꯒ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯏꯖꯔꯤꯕ ꯍꯥꯟꯅ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯏꯁꯥꯅ ꯁꯥꯏꯀꯜ ꯑꯃ ꯇꯣꯡꯉꯒ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄ ꯇꯧꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯄꯦꯔꯦꯟꯁꯤꯡꯁꯤ ꯁ꯭ꯀꯨꯜꯗ ꯀꯩꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 8ꯀꯤ ꯀ꯭ꯂꯥꯁ 9ꯒꯤ 10ꯒꯤ ꯇ꯭ꯌꯨꯁꯟ ꯄꯨꯕ ꯁꯪꯕ ꯄꯦꯔꯦꯟꯁ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯨꯃꯟ ꯂꯝꯄꯥꯛꯁꯤꯗꯁꯨ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯄꯦꯔꯦꯟꯁꯤꯡꯁꯦ ꯂꯥꯛꯑꯒ ꯃꯆꯥꯁꯤꯡꯁꯦ ꯁꯪꯉꯝꯃꯒ ꯑꯗꯩ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁꯁꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇꯒ ꯍꯣꯡꯉꯒ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯗꯥꯏꯔꯦꯛ ꯗ꯭ꯔꯣꯞ ꯇꯧꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯉꯥꯡ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇ
ꯁ꯭ꯄꯣꯔꯠꯁꯤꯁꯨ ꯌꯥꯝꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏ ꯄꯣꯛꯂꯛꯄꯗ ꯑꯗꯨꯝ ꯁꯥꯟꯅꯕꯒꯤ ꯀꯩꯅꯣ ꯑꯃ ꯑꯗꯨꯝ ꯐꯤꯠꯅꯦꯁ ꯑꯃ ꯑꯗꯨꯝ ꯌꯥꯎꯔ ꯑꯗꯨꯝ ꯄꯣꯛꯂꯛꯄꯅꯤꯅ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯄꯜ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯀꯨꯝꯅ ꯏꯁꯤꯡ ꯁꯣꯛꯏ ꯑꯗꯒꯤ ꯑꯍꯟꯁꯤꯡꯒ ꯇꯧꯔ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯝ ꯌꯥꯎꯁꯜꯂꯤ ꯁꯥꯏꯀꯜ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤꯔꯣꯝꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯐꯤꯠꯅꯦꯁꯁꯦ ꯈꯤꯇꯪ ꯍꯥꯟꯅꯗꯩꯗꯤ ꯈꯔ ꯍꯟꯊꯔꯛꯄꯒꯨꯝ ꯇꯧꯔꯤꯁꯦ ꯋꯥꯟ ꯑꯣꯐ ꯗ ꯃꯁꯤ ꯐꯦꯛꯇꯔ ꯑꯃꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯇꯝꯗ ꯁꯥꯏꯀꯜꯅ ꯆꯠꯂꯤ ꯁꯥꯏꯀꯜꯅ ꯑꯗꯨꯝ ꯍꯜꯂꯛꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯅ ꯒꯥꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯂꯩꯅꯔꯕꯅꯤꯅ ꯒꯥꯔꯤꯅ ꯆꯠꯄ ꯈꯣꯠꯄꯁꯤꯗ ꯐꯤꯠꯅꯦꯁꯁꯦ ꯈꯤꯇꯪ ꯋꯥꯠꯂꯛꯄꯗꯧꯅ ꯎꯏ ꯑꯩꯒꯤ ꯃꯣꯠꯇ ꯑꯗꯣ ꯌꯥꯝꯅ ꯍꯧꯖꯤꯛ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯃꯨꯛ ꯑꯣꯏꯅ ꯑꯐꯕ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯃꯥꯗꯤ ꯍꯥꯏ ꯖꯝ ꯑꯣꯏꯔꯣ ꯂꯣꯡ ꯖꯝ ꯑꯣꯏꯔോ 100 ꯃꯤꯇꯔ ꯑꯣꯏꯔꯣ ꯃꯥꯗꯤ ꯌꯥꯝꯗꯕꯗ ꯐꯥꯁ ꯑꯅꯤꯃꯛ ꯂꯣꯏ ꯇꯥꯔꯅꯦꯕ ꯁꯨꯝ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯑꯦꯅꯤ ꯃꯁꯥꯟꯅ ꯑꯃꯗ ꯆꯪꯕꯗ ꯃꯥꯁꯦ ꯀꯔꯤ ꯃꯁꯥꯟꯅ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯏꯚꯟ ꯊꯥꯡ ꯇꯥꯕꯐꯥꯎ ꯌꯥꯎꯏ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯦꯅꯤ ꯃꯁꯥꯟꯅ ꯑꯃꯗ ꯄꯨꯕꯤꯔꯛꯑꯒ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯡ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯑꯀꯥꯟꯗ ꯁꯤꯒꯨꯝꯕꯒꯤ ꯂꯦꯚꯦꯜꯁꯤ ꯁꯤ ꯂꯩ ꯁꯤ ꯌꯧ ꯇꯥꯔꯒꯗꯤ ꯃꯣꯏꯁꯦ ꯑꯐꯕ ꯆꯤꯡꯒꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯈꯪꯍꯟꯕ ꯌꯥꯕꯒꯤ ꯀꯔꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯃꯣꯏꯗ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯨ ꯐꯣꯂꯣ ꯑꯞ ꯇꯧꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯃꯈꯥ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯂꯣꯏꯔ ꯃꯇꯨꯡꯗ ꯇꯨꯃꯤꯟ ꯂꯩꯁꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯣꯏꯕ 6ꯅꯤꯒꯤ ꯑꯣꯏꯕ 4ꯅꯤꯒꯤ ꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜꯁꯦ ꯁꯨꯝ ꯃꯥꯡꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯃꯗꯤ ꯂꯩꯕ ꯑꯗꯨꯅ ꯃꯈꯣꯏꯗ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯊ꯭ꯔꯨꯗꯕꯨꯗꯤ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯦ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤ ꯌꯧꯔꯒꯗꯤ ꯃꯥꯅ ꯁꯤ ꯌꯧꯔꯒꯗꯤ ꯃꯥ ꯁꯤ ꯁꯥꯟꯅꯕꯗ ꯆꯥꯟꯅꯒꯅꯤ ꯑꯗꯨꯅ ꯃꯁꯤ ꯄꯨꯕꯤꯔꯛꯎ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯕꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯦꯗꯤꯌꯥꯗꯒ ꯊꯣꯛꯄ ꯌꯥꯕꯒꯤ ꯃꯁꯤ ꯃꯊꯪꯒꯤ ꯍꯦꯛ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯇꯧꯕ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯍꯦꯛ ꯇꯧꯕꯤꯔꯕ ꯃꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯂꯣꯏꯔꯀꯥꯟꯗ ꯇꯣꯛꯈꯤꯕ ꯐꯣꯂꯣ ꯑꯞ ꯇꯧꯗꯕꯁꯦ ꯃꯁꯤꯗꯒꯤ ꯈꯤꯇꯪꯗꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗ꯭ꯔꯅ ꯈꯟꯖꯩ ꯃꯁꯤꯒꯤ ꯁꯖꯦꯁꯟꯁꯦ ꯑꯣꯖꯥꯅ ꯍꯧꯗꯣꯛꯄꯤꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩ ꯃꯁꯤ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯤ ꯌꯥꯝ ꯐꯖꯕ ꯄꯣꯏꯟꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯌꯨꯅꯤꯐꯥꯏ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯩꯈꯣꯏꯒꯤ RCCꯅ ꯔꯤꯒꯨꯂꯔ ꯀꯣꯆꯤꯡ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏ ꯍꯥꯡꯉꯤꯕ ꯊꯥ 6 ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯃꯥꯔꯆ ꯊꯥꯗ ꯂꯣꯏꯗꯣꯏꯅꯦꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯕ ꯇꯧꯅꯦꯕ ꯑꯗꯩ ꯑꯣꯛꯇꯣꯕꯔꯗꯩꯅ ꯃꯥꯔꯆ ꯐꯥꯎꯕ ꯇꯧꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏ ꯈꯕꯔ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯈꯕꯔꯗ ꯀꯩꯗ ꯏꯝꯄꯦꯛ TV ISTVꯗ ꯀꯩꯗ ꯑꯩꯈꯣꯏ ꯑꯦꯗꯚꯔꯇꯥꯏꯖ ꯑꯗꯨꯝ ꯇꯧꯏ ꯁꯨꯝ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯐꯣꯝ ꯊꯥꯔꯦ ꯃꯁꯥꯟꯅ 25 ꯁꯤ ꯇꯧꯔꯦ ꯁꯥꯟꯅꯕ ꯄꯨꯕꯤꯔꯛꯎ ꯈꯣꯠꯄꯤꯔꯛꯎ ꯑꯗꯣ ꯂꯩꯀꯥꯏ ꯑꯦꯅꯤ ꯂꯩꯀꯥꯏ ꯑꯃꯒꯤ ꯀ꯭ꯂꯕꯇ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯒꯤ ꯀ꯭ꯂꯕꯇ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯔꯤꯕꯁꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯍꯥꯏꯁꯤ ꯃꯦꯇ꯭ꯔꯤꯛꯇ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯅꯒꯤꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯖꯔꯤꯕ ꯂꯩꯀꯥꯏꯗꯨꯒꯤ ꯁꯥꯟꯅꯕꯗ ꯃꯥ ꯈꯔ ꯊꯋꯥꯏ ꯌꯥꯎꯕ ꯈꯔ ꯆꯦꯟ ꯆꯣꯡꯕ ꯌꯥꯎꯔꯝꯕ ꯈꯔ ꯁꯥꯟꯅꯕꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯉꯕ ꯑꯗꯨꯒꯨꯝꯕ ꯄꯥꯔꯁꯟ ꯑꯃ ꯁ꯭ꯄꯣꯔꯠꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯞꯄꯤ ꯍꯥꯏꯖꯔꯤꯕ ꯑꯦꯅꯤꯋꯦꯌꯔ ꯀ꯭ꯂꯕ ꯑꯃꯗ ꯑꯗ ꯁ꯭ꯄꯣꯔꯠꯁ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯃꯥ ꯃꯁꯥꯅ ꯈꯪꯐꯝ ꯊꯣꯛꯑꯦ ꯍꯥꯏꯖꯔꯤꯕ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯁꯤ ꯁꯥꯟꯅꯩ ꯁꯤ ꯆꯣꯡꯉꯤ ꯁꯤ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯕꯇ ꯑꯃꯨꯛ ꯊꯥꯔꯨꯕ ꯀ꯭ꯂꯕꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯁ꯭ꯄꯣꯔꯠꯁ ꯇꯧꯗꯕ ꯂꯩꯀꯥꯏ ꯌꯥꯎꯗ꯭ꯔꯦ ꯉꯁꯥꯏ ꯑꯣꯖꯥꯁꯤꯡ ꯍꯥꯏꯕꯤꯔꯤꯗꯣ ꯑꯗꯨꯅ ꯃꯁꯤ ꯈꯕꯔꯗ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯂꯥꯁ ꯋꯤꯛꯁꯤꯗ ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯃꯥꯔꯆꯀꯤ ꯂꯥꯁ ꯋꯤꯛꯁꯤꯗ ꯑꯗꯨꯝ ꯌꯧꯔꯛꯑꯅꯤ ꯁꯨꯃꯥꯏꯅ ꯃꯁꯥꯟꯅ 25ꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕꯁꯤꯡ ꯑꯉꯥꯡꯁꯤꯡ ꯐꯣꯝ ꯊꯥꯗꯧꯔꯦ ꯐꯥꯔꯁ ꯋꯤꯛ ꯑꯣꯐ ꯀꯨꯝꯍꯩꯁꯤ ꯂꯣꯏꯔꯛꯄ ꯌꯥꯝ ꯆꯥꯟꯅꯔꯅꯤ ꯌꯥꯝ ꯆꯥꯟꯅꯔꯅꯤ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯒ ꯑꯉꯥꯡꯗꯨ ꯑꯗꯨꯝ ꯄꯨꯕꯤꯔꯛꯑꯣ ꯋꯤ ꯑꯥꯔ ꯋꯦꯜꯀꯝ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯐꯦꯁꯇꯤꯚꯦꯜꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁꯀꯤꯁꯨ ꯑꯁꯤꯒꯨꯝꯂꯕ ꯊꯥ 6ꯀꯤ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯐꯣꯔꯝ ꯊꯥꯕ ꯍꯧꯔꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯃꯁꯛ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯃꯁꯥꯟꯅꯁꯤꯡꯗ ꯃꯁꯛ ꯊꯣꯛꯄ ꯁꯥꯟꯅꯔꯣꯏ ꯌꯥꯎꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯥ 6ꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯁꯥꯟꯅꯔꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯂꯩꯉꯥꯛꯅ ꯃꯊꯟꯇ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯨꯒ ꯑꯣꯖꯥꯖꯤꯛꯀꯤꯁꯨ ꯑꯔꯣꯏꯕꯗ ꯀꯔꯤ ꯁꯖꯦꯁꯟ ꯄꯤꯕꯤꯅꯤꯡꯉꯤ ꯍꯥꯏꯗꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯤ ꯀꯔꯤ ꯉꯁꯥꯏ ꯐꯣꯂꯣ ꯑꯞ ꯇꯧꯕꯗꯣ ꯑꯗꯨꯃꯗꯤ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯁꯤ ꯅꯠꯇꯕ ꯀꯔꯤ ꯁꯖꯦꯁꯟ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯂꯥꯏꯕꯛ ꯂꯦꯞꯄ ꯌꯥꯕ ꯑꯣꯏꯔꯛꯄ ꯌꯥꯒꯗꯕ ꯂꯝꯕꯤꯗ ꯆꯠꯍꯟꯕ ꯃꯇꯝꯗ ꯀꯔꯤ ꯁꯤꯟꯗꯧ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯀꯩꯅꯣ ꯊꯧꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣꯁꯦ ꯍꯥꯏꯕꯤꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯔꯠ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯔꯠ ꯑꯣꯏꯕ ꯑꯗꯒꯤ ꯐꯤꯖꯤꯀꯦꯜ ꯏꯗꯨꯀꯦꯁꯟꯗ ꯐꯖꯅ ꯇꯧꯔꯕ ꯑꯗꯒꯤ ꯀꯣꯆꯤꯡꯒꯤ ꯇꯣꯉꯥꯟꯕ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯇꯧꯔꯕ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯏꯚꯦꯟ ꯑꯃꯗ ꯗꯣꯛꯇꯔꯦꯠ ꯇꯧꯔꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯑꯣꯔꯒꯅꯥꯏꯖꯔ ꯑꯐꯕꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯔ ꯑꯐꯕ ꯀꯣꯆ ꯑꯐꯕ ꯈꯛꯇꯪ ꯂꯩꯔꯁꯨ ꯌꯥꯗꯦ ꯑꯣꯔꯒꯅꯥꯏꯖꯔ ꯑꯐꯕ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯂꯩꯔꯕꯅꯤ나 ꯑꯉꯥꯡ ꯇꯦꯂꯦꯟ ꯍꯟꯁꯤ ꯌꯥꯝ ꯂꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯦꯂꯦꯟ ꯍꯟꯁꯤ ꯐꯪꯉꯒ ꯐꯣꯂꯣ ꯑꯞ ꯑꯦꯛꯁꯟꯗꯨꯅꯤ ꯃꯥꯁꯤ ꯀꯥꯏ ꯊꯥꯖꯤꯟꯖꯒꯦꯗꯣ
ꯑꯣꯖꯥ ꯊꯧꯕ ꯍꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯊꯥꯖꯤꯟꯒꯗ꯭ꯔꯥ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯄꯥꯔꯇꯤꯀꯨꯂꯔ ꯃꯐꯝ ꯑꯃꯗ ꯇꯥꯏꯀꯨꯟꯗꯣꯗ ꯌꯥꯝ ꯐꯕ ꯑꯉꯥꯡ ꯂꯩꯔꯦ ꯃꯣꯏ ꯑꯗꯥꯏꯗ ꯇꯥꯏꯀꯨꯟꯗꯣꯒꯤ ꯀꯣꯆ ꯂꯩꯔꯝꯃꯣꯏ ꯑꯗꯒꯤ ꯐꯨꯠꯕꯣꯜꯒꯤꯗꯤ ꯀꯣꯆ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨ ꯃꯥ ꯀꯗꯥꯏꯗ ꯊꯥꯖꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯈꯨꯠ ꯊꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏ ꯁꯤꯁꯇꯦꯝ ꯑꯃ ꯇꯥꯛꯄꯤꯕ ꯑꯃ ꯆꯪꯉꯦꯕ ꯇꯥꯛꯄꯤꯕ ꯑꯃ ꯆꯪꯉꯦ ꯑꯩ ꯑꯣꯖꯥꯗꯣ ꯑꯗꯨ ꯂꯩꯕꯅꯤ ꯑꯗꯩ ꯀꯣꯆ ꯀꯩꯅꯣꯒꯤ ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯠꯂꯗꯤ ꯐꯅꯤ ꯅꯠꯇ꯭ꯔꯒ ꯁꯥꯏꯗ ꯆꯠꯂꯗꯤ ꯐꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯆꯠꯊꯕꯗꯤ ꯑꯗꯨꯝ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯔꯣꯏꯕ ꯌꯥꯏꯐꯕꯒꯤꯁꯨ ꯑꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯖꯦꯁꯟ ꯍꯥꯏꯇꯥꯔꯦ ꯀꯩ ꯊꯝꯕꯤꯅꯤꯡꯉꯤ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯀꯩꯅꯣꯅꯦ ꯁ꯭ꯄꯣꯔꯠꯁ ꯑꯦꯟ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯅ ꯀꯩꯅꯣꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯌꯦ ꯁꯨꯙꯥꯟꯁꯨ ꯁꯦꯈꯔ ꯔꯣꯏꯅ ꯃꯁꯤꯗ ꯃꯥꯅ ꯍꯥꯏꯁꯦ ꯁ꯭ꯄꯣꯔꯠꯁ ꯑꯃ ꯁꯦꯝꯒꯠꯄꯁꯦ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟ ꯃꯥꯏ ꯏꯀꯣꯂꯣꯖꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯌꯥꯝꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯂꯩꯔꯕ ꯖꯒꯥꯅꯦꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣই ꯂꯧꯍꯧꯒꯗꯧꯅꯦꯕ ꯂꯧꯁꯨ ꯂꯧꯔꯤꯗꯅ ꯑꯗꯣ ꯍꯦꯟꯅ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯧꯅꯦꯕ ꯑꯗꯣ ꯍꯣꯠꯅꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯐꯖꯅ ꯍꯣꯠꯅꯔꯤꯕ ꯑꯗꯣ ꯍꯦꯟꯅ ꯍꯣꯠꯅꯅꯕ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗꯒꯤ ꯁꯦꯝꯒꯗꯧꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦꯗꯨꯅꯦ ꯑꯉꯥꯡꯁꯤꯡꯒꯤ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁ꯭ꯄꯣꯔꯠꯁꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯇ ꯇꯥꯛꯏꯕ ꯐꯖꯅ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯄꯨꯊꯣꯔꯛꯑꯒ ꯁꯤꯅꯤꯀꯣ ꯃꯁꯥꯟꯅꯁꯦ ꯐꯖꯅ ꯇꯥꯛꯏꯕ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯦ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯑꯩꯈꯣꯏꯁꯨ ꯂꯧꯒꯗꯧꯕꯅꯦꯕ ꯇꯧꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯌꯨꯠꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯃꯥꯏꯟꯁꯦꯠꯁꯤꯗ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛꯀꯤ ꯑꯍꯦꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯍꯦꯛ ꯄꯨꯊꯣꯛꯑ ꯆꯠꯂꯦꯕ ꯑꯗꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 8, 9, 10 ꯇꯝꯕ ꯑꯉꯥꯡꯁꯤꯡꯗꯤ ꯃꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯃꯥꯏꯟꯁꯦꯠ ꯂꯩꯕꯅꯤꯅꯀꯣ ꯑꯁꯣꯝꯗ ꯌꯥꯎꯁꯟꯈꯤꯗ꯭ꯔꯥꯁꯦ ꯑꯃꯨꯛ ꯈꯟꯕ ꯌꯥꯎꯋꯦꯕ ꯌꯥꯎꯁꯟꯈꯤ ꯇꯥꯔꯗꯤ ꯊꯣꯛꯂꯛꯄꯗ ꯋꯥꯒꯅꯤ ꯊꯣꯛꯂꯛꯄꯗ ꯋꯥꯕ ꯀꯥꯟꯗ ꯂꯦꯠ ꯑꯣꯏꯔꯝꯃꯒꯗꯤ ꯃꯥ ꯃꯥꯡꯕ ꯑꯣꯟꯈꯤꯅꯤ ꯑꯗꯨꯗꯩꯁꯨ ꯑꯩꯈꯣꯏ ꯀꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯑꯗꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ ꯑꯗꯒꯤ alcohol ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ alcoholꯁꯤ ꯄꯨꯔꯥ ꯐꯪꯕꯤꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯗꯨꯃꯁꯨ ꯂꯩ ꯑꯁꯤꯗꯩꯁꯨ ꯀꯟꯕ ꯉꯝꯒꯅꯦꯕ ꯂꯥꯁ ꯄꯣꯏꯟꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯌꯥꯎꯁꯪ ꯇꯧꯔꯤꯁꯤ ꯌꯥꯎꯁꯪ ꯑꯁꯤ ꯐꯦꯁꯇꯤꯚꯦꯜꯅꯤ ꯇꯧꯕꯇꯕꯨ ꯍꯦꯟꯖꯟꯅ ꯇꯧꯔꯤꯕ ꯐꯦꯁꯇꯤꯚꯦꯜꯁꯦ ꯃꯁꯤꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯁꯜꯂꯛꯄ ꯌꯥꯎꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯏꯁꯤ ꯃꯁꯤ ꯋꯤꯃꯦꯟ ꯏꯝꯄꯥꯋꯔꯃꯦꯟ ꯀꯧꯗꯣꯔꯤꯕ꯭ꯔꯥ ꯑꯣꯔ ꯗꯤꯁ ꯏꯁ ꯑ ꯄꯥꯔꯠ ꯑꯣꯐ ꯏꯃꯥꯟꯁꯤꯄꯦꯁꯟ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯃꯁꯤꯁꯨ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯄ꯭ꯂꯁ ꯂꯥꯁ ꯄꯣꯏꯟꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯁ꯭ꯄꯣꯔꯠꯁ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯋꯥꯠ ꯏꯁ ꯁ꯭ꯄꯣꯔꯠꯁ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠ ꯈꯪꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯀꯤ ꯑꯦꯛꯁꯄꯥꯔꯠ ꯑꯃ ꯀꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁ꯭ꯄꯣꯔꯠꯀꯤ ꯋꯥꯔꯤꯁꯤꯡꯁꯦ ꯂꯤꯍꯟꯕ ꯑꯃ ꯆꯪꯉꯦꯕ ꯃꯔꯝꯗꯤ ꯁ꯭ꯄꯣꯔꯠ ꯁ꯭ꯄꯤꯔꯤꯠꯁꯦ ꯂꯥꯛꯅꯕ ꯑꯗꯒꯤ ꯃꯦꯗꯤꯌꯥꯒꯤꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯔꯤ ꯃꯦꯗꯤꯌꯥꯁꯤꯅ ꯃꯌꯥꯝꯅ ꯄꯥꯕꯤꯗꯕꯒꯤ ꯋꯥꯅꯤ both ꯀꯩꯅꯣ electronics as well as print media ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯕꯤꯗꯕꯒꯤ ꯋꯥꯅꯤ ꯍꯦꯟꯅ ꯇꯧꯕꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨ ꯄꯤꯄꯜꯁꯤꯡꯁꯤꯅꯁꯨ ꯃꯦꯗꯤꯌꯥꯁꯤꯡꯁꯤꯗ ꯌꯥꯝꯅ ꯏꯝꯐꯦꯁꯤꯁ ꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯌꯦꯡꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯁ꯭ꯄꯣꯔꯠ ꯁ꯭ꯄꯤꯔꯤꯠꯁꯦ ꯂꯥꯛꯅꯕ ꯑꯩꯅ ꯍꯟꯗꯛ ꯂꯥꯏꯔꯤꯛ ꯑꯃ ꯏꯖꯈꯤꯕ ꯃꯤꯅꯤꯠ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯃ ꯍꯟꯗꯛ ꯃꯥꯔꯆ ꯂꯣꯏꯔꯛꯄ ꯑꯦꯄ꯭ꯔꯤꯜ ꯂꯣꯏꯔꯛꯄꯁꯤꯗ ꯐꯣꯡꯉꯅꯤ ꯃꯦꯗꯤꯌꯥ ꯏꯟꯇꯔꯐꯦꯁ ꯋꯤꯠ ꯁ꯭ꯄꯣꯔꯠ ꯃꯨꯚꯃꯦꯟ ꯏꯟ ꯃꯅꯤꯄꯨꯔ ꯃꯁꯤꯗ ꯊꯥꯏꯅꯒꯤ ꯍꯤꯗꯟ ꯇ꯭ꯔꯨꯠ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯍꯟ ꯃꯌꯥꯝ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯐꯖꯔꯕ ꯁ꯭ꯄꯣꯔꯠꯁ ꯄ꯭ꯂꯦꯌꯔ ꯌꯥꯝ ꯂꯩꯔꯤꯕ ꯋꯥꯔꯤ ꯑꯣꯏꯅ ꯃꯁꯤ ꯑꯦꯛꯁꯄꯣꯖ ꯇꯧꯕꯤꯗꯦ ꯇꯧꯔꯒꯁꯨ ꯄꯥꯕꯤꯗꯦ ꯁꯦ ꯃꯧꯁꯤꯡꯒꯤ ꯑꯣꯏꯅ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯀꯣꯟꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯀꯥꯟꯗ ꯊꯦꯡꯅꯕꯅꯦꯕ ꯑꯣꯖꯥ ꯀꯣꯏꯔꯦꯡꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯜ ꯑꯃꯗ ꯌꯥꯝ ꯐꯖꯩꯌꯦꯕ ꯁꯤꯒꯤꯗꯤ ꯑꯗꯒꯤꯗꯤ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯒꯤ ꯐꯖꯔꯕ ꯃꯥꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯁꯤꯡꯁꯦ ꯂꯩꯌꯦꯕ ꯁꯤ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯑꯦꯛꯁꯄꯣꯖ ꯇꯧꯒꯗꯧꯅꯦꯕ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯦꯕ ꯃꯁꯤꯅꯦꯕ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯤꯅ ꯄꯤꯔꯤꯕ ꯀꯩꯅꯣꯁꯦ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯤꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯁꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯤ ꯐꯖꯍꯟꯁꯤ ꯃꯌꯥꯝꯒꯤ ꯁ꯭ꯄꯣꯔꯠꯁ ꯁ꯭ꯄꯤꯔꯤꯠꯁꯤ ꯄꯤꯁꯤ ꯁ꯭ꯄꯣꯔꯠ ꯁ꯭ꯄꯤꯔꯤꯠꯁꯤ ꯄꯤꯔꯒꯗꯤ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯄ ꯑꯣꯏꯒꯅꯤ ꯐꯤꯖꯤꯀꯦꯜ ꯐꯤꯠ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯍꯛꯆꯥꯡ ꯐꯒꯅꯤ ꯍꯛꯆꯥꯡ ꯐꯔꯒꯗꯤ ꯂꯣꯏꯅꯃꯛ ꯂꯥꯏꯔꯤꯛꯇ ꯈꯪꯗꯦ ꯑꯦꯅꯤꯋꯦꯌꯔꯗ ꯂꯣꯏꯅꯃꯛ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯣꯏꯕ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯀꯤ ꯀꯥꯟꯅꯕ ꯑꯁꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯁ꯭ꯄꯣꯔꯠꯁ ꯈꯪꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯨꯝꯁꯤ ꯑꯐꯕ ꯋꯥꯉꯥꯡ ꯈꯟꯒꯠꯁꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗꯨ ꯊꯥꯔꯒ ꯃꯈꯣꯏꯕꯨ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯍꯧꯅ ꯁꯦꯝꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯆꯪ ꯊꯣꯛꯄ ꯃꯥꯂꯦꯝꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯗꯤ ꯃꯁꯥ ꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯣꯖꯥ ꯑꯍꯨꯝꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯊꯧꯔꯝ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯏꯃꯦꯜ ID impactvnews@gmail.com ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯈꯪꯍꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯕ ꯊꯦꯡꯅꯖꯔꯤ ꯈꯨꯔꯨꯝꯖꯔꯤ